ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜꯗꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯕꯥꯇꯣꯟ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯀꯩꯊꯦꯜ ꯊꯣꯛꯇꯨꯅ ꯅꯣꯡꯃꯒꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯗꯨꯅ ꯃꯌꯨꯝ ꯄꯨꯔꯤꯕꯅꯤ꯫ ꯊꯕꯥꯇꯣꯟꯒꯤ ꯃꯄꯨꯔꯣꯏꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯆꯤꯡꯗꯒꯤ ꯎ ꯌꯥꯟꯕꯗ ꯎꯗꯒꯤ ꯇꯥꯔꯛꯄꯗꯒꯤ ꯃꯈꯣꯡ ꯑꯁꯤ ꯊꯥꯡꯗꯨꯅ ꯆꯠꯄ ꯌꯥꯗ꯭ꯔꯤ꯫ ꯊꯕꯥꯇꯣꯟꯒꯤ ꯃꯆꯥꯅꯨꯄꯤ ꯆꯍꯤ 5ꯇ ꯉꯥꯏꯔꯤꯕꯤ ꯑꯃꯁꯨ ꯂꯩꯔꯤ꯫ ꯅꯣꯡꯃꯒꯤ ꯀꯩꯊꯦꯜ ꯈꯔ ꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥꯒ ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯅꯤ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯍꯥꯏꯕ ꯏꯟꯕꯤ ꯅꯨꯄꯤ ꯑꯣꯏꯗꯨꯅ ꯑꯌꯨꯛꯅꯤ ꯊꯕꯥꯇꯣꯟꯅ "ꯍꯥꯏ ꯂꯥꯡꯂꯦꯟ!" "ꯀꯩ ꯍꯥꯏꯒꯦ ꯏꯃꯥ?" "ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯗꯨꯅ ꯊꯝꯂꯝꯃꯕꯅꯤ꯫ ꯍꯣꯔꯦꯟ ꯅꯪꯒꯤ ꯄꯥꯕꯒ ꯆꯥꯃꯤꯟꯅꯔꯣꯀꯣ." "ꯏꯃꯥ, ꯑꯗꯣ ꯍꯣꯔꯦꯟ ꯀꯩꯊꯦꯜꯗꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯎ." "ꯂꯩꯔꯛꯇꯣꯏꯅꯤ ꯏꯆꯥꯒꯤ, ꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ." ꯄꯤꯁꯛ ꯑꯍꯜ ꯈꯔ ꯑꯣꯏꯔꯤ꯫ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯄꯥꯈꯪ ꯑꯃꯗꯤ ꯂꯩ꯫ ꯃꯃꯤꯡꯅ ꯌꯥꯏꯐ꯫ ꯄꯤꯁꯛ ꯁꯦꯜ ꯄꯥꯏ꯫ ꯄꯤꯁꯛ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗꯨ ꯌꯦꯡꯗꯨꯅ "ꯑꯩꯒꯤ ꯁꯛꯁꯦ ꯐꯖꯔꯤ ꯖꯥꯠꯅꯤꯅ ꯇꯧꯔꯤꯁꯦ꯫ ꯏꯁꯥ ꯊꯥꯒꯠꯄ ꯅꯠꯇꯦꯀꯣ, ꯐꯖꯈ꯭ꯔꯦ ꯐꯖꯈ꯭ꯔꯦ꯫ ꯑꯁꯨꯛ ꯐꯖꯕ ꯑꯩꯁꯦ ꯁꯤꯒꯤꯗꯤ ꯈꯟꯕꯗ ꯏꯁꯥ ꯏꯇꯣꯝꯇ ꯄꯥꯝꯃꯨꯖꯩ." ꯌꯥꯏꯐꯅ "ꯐꯖꯕꯅ ꯂꯣꯏꯔꯦ꯫ ꯅꯀꯣꯛ ꯏꯇꯥꯡ ꯇꯥꯡꯈꯩ, ꯅꯕꯨꯛ ꯏꯀꯪ ꯀꯪꯈꯩ, ꯌꯣꯡ ꯍꯅꯨꯕ ꯍꯦꯛ ꯃꯥꯟꯈꯩ꯫ ꯏꯁ ꯏꯄꯥꯅꯦꯒ ꯍꯥꯏꯖꯅꯤꯡꯗꯦ꯫ ꯅꯪꯅ ꯑꯩꯁꯦ ꯍꯦꯛ ꯄꯣꯛꯄꯤꯔꯝꯗꯅ ꯌꯦꯡꯉꯨ ꯁꯛꯁꯦ ꯄꯨꯔꯥ ꯑꯃꯨꯕ ꯆꯐꯨꯗꯨꯅꯤ ꯃꯥꯜꯂꯤꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯁꯛꯁꯦ ꯊꯤꯃꯟꯗꯅ ꯅꯨꯄꯤꯅꯕꯨ ꯑꯃꯠꯇ ꯌꯥꯕꯤꯗ꯭ꯔꯦ꯫ ꯏꯁ ꯇꯟꯖꯗ꯭ꯔꯥ? ꯅꯪꯅ ꯊꯤꯔꯤꯗꯨꯗꯤꯅꯦ ꯅꯣꯏ ꯅꯃꯥꯗ ꯅꯣꯏ ꯅꯃꯥ ꯂꯧꯗꯅ ꯊꯤꯔꯤꯕ꯫ ꯑꯩ ꯂꯧꯔꯗꯤ ꯐꯖꯒꯗꯕ꯫ ꯑꯦꯍꯦ ꯑꯣ ꯍꯪꯒꯗꯕ ꯏꯃꯥꯗꯣ ꯁꯤꯒꯟꯕꯤ ꯍꯦꯛ ꯑꯣꯏꯗꯅ ꯁꯤꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯍꯪꯍꯧꯗ꯭ꯔꯦ꯫ ꯄꯥꯕꯅ ꯈꯔ ꯆꯠꯂꯒ ꯍꯦꯛ ꯍꯪꯕꯤꯔꯨꯁꯨ꯫ ꯍꯦꯍꯦ ꯃꯁꯤꯗꯤ ꯆꯠꯊꯣꯏꯍꯦ꯫ ꯑꯩ ꯍꯪꯕ ꯆꯠꯄ ꯉꯝꯃꯣꯏꯀꯣ꯫ ꯑꯩ ꯁꯤꯅꯤꯡꯗ꯭ꯔꯤ, ꯌꯥꯝ ꯋꯥꯠꯂꯤ꯫ ꯑꯩ ꯍꯤꯡꯒꯤꯅꯤ꯫ ꯍꯪꯉꯣꯁꯨꯅꯦ ꯍꯌꯦꯡ ꯀꯣꯟꯅ ꯍꯪꯕꯤꯒꯦꯀꯣ꯫ ꯌꯨꯝꯗ ꯅꯤꯡꯊꯤꯖꯅ ꯂꯩꯔꯝꯃꯨ꯫ ꯄꯥꯕ ꯑꯁ꯭ꯋꯥꯏꯕꯨꯛꯇ ꯆꯠꯂꯨꯒꯦ꯫ ꯁꯣꯝꯗꯅ ꯊꯕꯥꯇꯣꯟꯗꯨ ꯄꯣꯠ ꯌꯣꯜꯂꯤ꯫ ꯀꯔꯤꯅꯣ ꯉꯁꯤꯁꯤꯕꯨ ꯄꯣꯠ ꯏꯁꯤꯠ ꯁꯤꯠꯇꯦꯗ, ꯃꯤꯒꯁꯤ ꯏꯔꯥꯛ ꯂꯥꯛꯇꯦ꯫ ꯅꯨꯃꯤꯠꯁꯤꯁꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯑꯩꯕꯨ ꯀꯃꯥꯏ ꯇꯧꯅꯤ? ꯃꯤ ꯑꯃꯠꯇ ꯂꯥꯛꯑꯗꯤ ꯐꯗꯧꯅꯤ꯫ ꯂꯨꯄꯥ 2 ꯈꯤꯇꯪꯁꯤꯅ ꯀꯩꯅꯣ ꯂꯩꯗꯣꯏꯁꯦ ꯑꯩꯕꯣ? ꯄꯣꯠꯐꯝ ꯐꯝꯃꯤꯟꯅꯕ ꯇꯣꯝꯕꯤꯅ "ꯀꯩꯗꯧꯔꯦ ꯊꯕꯥꯇꯣꯟ? ꯀꯔꯤ ꯈꯜꯂꯤꯅꯣ?" "ꯏꯆꯦ, ꯉꯁꯤꯁꯦ ꯃꯤꯁꯨ ꯏꯔꯥꯛ ꯂꯥꯛꯇꯦ꯫ ꯏꯆꯦꯕꯨ ꯄꯣꯠ ꯁꯤꯠꯄ꯭ꯔꯣ?" "ꯈꯪꯗꯦꯗ ꯊꯕꯥꯇꯣꯟ, ꯉꯁꯤꯗꯤ ꯅꯆꯦꯁꯨ ꯄꯣꯠ ꯏꯁꯤꯠ ꯁꯤꯠꯇꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯗꯥꯎ ꯍꯥꯏꯗꯨꯅꯤ꯫ ꯊꯦꯡꯖꯤꯜꯂꯛꯑꯅꯤ, ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯤꯔꯥ? ꯁꯟ ꯒꯥꯔꯤ ꯑꯃꯨꯛ ꯐꯪꯍꯧꯔꯣꯏ." ꯊꯕꯥꯇꯣꯟ ꯋꯥꯈꯜꯗ "ꯑꯩ ꯉꯁꯤꯗꯤ ꯁꯟ ꯒꯥꯔꯤ ꯇꯣꯡꯉꯔꯣꯏꯗ꯫ ꯏꯃꯨꯡꯒꯤ ꯆꯦꯡꯁꯨ ꯂꯩꯍꯧꯗꯦ, ꯉꯥꯔꯤ ꯉꯇꯥꯏꯁꯨ ꯂꯩꯍꯧꯗꯦ꯫ ꯏꯕꯦꯝꯃꯅꯁꯨ ꯀꯩꯊꯦꯜꯗꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯃꯤꯁꯦ ꯂꯥꯛꯄ꯭ꯔꯥꯅ ꯌꯦꯡꯕꯅꯤ, ꯂꯥꯛꯇꯦꯅꯦ ꯁꯤꯗꯤ꯫ ꯃꯝꯁꯤꯜꯂꯛꯏ, ꯑꯩ ꯍꯟꯅꯕ ꯇꯧꯔꯒꯦ." ꯅꯨꯡꯗꯥꯡꯁꯨ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯊꯕꯥꯇꯣꯟ ꯃꯇꯣꯝꯇ ꯃꯌꯨꯝꯗ ꯈꯣꯡꯅ ꯍꯜꯂꯛꯏ꯫ ꯃꯄꯨꯔꯣꯏꯕ ꯄꯥꯔꯤꯅ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯉꯥꯏꯔꯤ ꯀꯣꯟꯊꯣꯡꯗ꯫ "ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣ? ꯑꯁꯨꯛ ꯊꯦꯡꯉꯁꯤ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯤꯅ? ꯁꯟ ꯒꯥꯔꯤꯒ ꯐꯪꯗ꯭ꯔꯖꯥꯠꯂꯅꯦ?" ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯕꯥꯇꯣꯟ ꯌꯧꯔꯛꯏ꯫ "ꯀꯩꯒꯤ ꯉꯥꯏꯔꯝꯃꯤꯅꯣ ꯑꯃꯝꯕꯁꯤꯗ? ꯑꯃꯨꯛ ꯇꯨꯁꯤꯟ ꯈꯣꯠꯆꯤꯜꯂꯗꯤ ꯕꯦꯔꯥ ꯀꯥꯅꯤ꯫ ꯑꯗꯨꯏ ꯁꯔꯨꯛ ꯏꯕꯦꯝꯃꯒ ꯏꯃꯨꯡꯗ ꯉꯥꯏꯔꯝꯒꯦꯗꯤ꯫ ꯂꯥꯛꯑꯣ ꯆꯪꯉꯁꯤ." "ꯅꯪꯕꯨ ꯉꯥꯏꯔꯝꯕꯅꯤ꯫ ꯀꯩꯗꯧꯔꯦ ꯊꯦꯡꯉꯗꯤ? ꯈꯣꯡꯁꯤꯅ ꯁꯥꯡꯅ ꯆꯠꯄ ꯌꯥꯕ ꯑꯣꯏꯔꯕꯗꯤ ꯅꯪꯕꯨ ꯃꯇꯦꯛ ꯈꯔ ꯑꯣꯏꯔꯁꯨ ꯂꯧꯕ ꯂꯥꯛꯄ ꯌꯥꯕꯅꯤ꯫ ꯊꯦꯡꯉꯛꯏꯗꯤ ꯀꯩꯗꯧꯔꯦ?" "ꯈꯣꯡꯅ ꯍꯜꯂꯛꯏ, ꯑꯗꯨꯏ ꯊꯦꯡꯉꯤꯅꯤ." "ꯀꯔꯤꯒꯤ ꯈꯣꯡꯅ ꯍꯜꯂꯛꯏꯕꯅꯣ? ꯁꯟ ꯒꯥꯔꯤ ꯐꯪꯗ꯭ꯔꯕ꯭ꯔꯣ?" "ꯐꯪꯉꯤ, ꯑꯗ ꯁꯦꯜ ꯌꯥꯎꯗ꯭ꯔꯕ꯫ ꯉꯁꯤꯗꯤ ꯄꯣꯠꯁꯤꯠ ꯐꯠꯇꯦ, ꯑꯗꯨꯅ ꯁꯦꯜ ꯀꯌꯥ ꯁꯤꯠꯇꯦ꯫ ꯁꯟ ꯒꯥꯔꯤ ꯇꯣꯡꯕꯗ ꯁꯦꯜ ꯄꯤꯊꯣꯛꯑꯝꯃꯗꯤ ꯆꯦꯡ ꯋꯥꯟꯕꯗꯣ ꯀꯣꯟꯅꯔꯔꯣꯏꯗꯕ꯫ ꯉꯥꯔꯤ ꯉꯇꯥꯏꯁꯨ ꯂꯩꯍꯧꯗꯕꯗꯨꯗ ꯆꯔꯥ ꯍꯦꯜꯂꯗꯤ ꯅꯪꯒ ꯏꯆꯥꯒ ꯋꯥꯅꯤ ꯍꯥꯏꯗꯅ." "ꯅꯣꯡ ꯐꯥꯗꯣꯛꯈꯛ ꯆꯔꯥ ꯍꯦꯟꯕꯕꯨ ꯀꯩꯗꯧꯋꯦꯒꯦ? ꯅꯪ ꯋꯥꯅꯤ, ꯈꯣꯡꯅ ꯍꯜꯂꯛꯀꯅꯨ꯫ ꯑꯗꯨꯝ ꯁꯟ ꯒꯥꯔꯤꯗ ꯍꯜꯂꯛꯎ꯫ ꯊꯦꯡꯅꯁꯨ ꯍꯜꯂꯛꯀꯅꯨ ꯍꯌꯦꯡꯈꯩ꯫ ꯑꯩ ꯄꯥꯈꯠꯂꯤ꯫ ꯑꯁꯨꯛ ꯅꯧꯔꯤꯕ ꯅꯪꯅ ꯁꯦꯜ ꯇꯥꯜꯂꯒ ꯏꯃꯨꯡ ꯄꯨꯔꯦꯀꯣ꯫ ꯑꯩꯅ ꯈꯣꯡꯁꯦ ꯌꯥꯔꯝꯂꯕꯗꯤ ꯅꯪ ꯑꯁꯨꯝꯅ ꯋꯥꯔꯝꯃꯣꯏꯀꯣ." "ꯑꯗꯨꯝꯅ ꯍꯥꯏꯅꯣ, ꯑꯩꯗꯤ ꯋꯥꯗꯦ ꯅꯪꯅ ꯂꯩꯔꯤꯈꯩ꯫ ꯁꯦ, ꯑꯋꯥꯕ ꯋꯥꯔꯤ ꯁꯥꯟꯅꯒꯨꯝꯁꯤ꯫ ꯏꯕꯦꯝꯃꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯣ?" "ꯃꯥꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯄꯅꯤ." "ꯀꯩꯅꯣ ꯅꯪꯒꯤ ꯂꯥꯇꯦꯟꯗꯣ? ꯏꯃꯝ ꯃꯝꯃꯤ ꯏꯃꯨꯡꯁꯤ꯫ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ, ꯑꯩ ꯊꯣꯡꯉꯛꯑꯒꯦ." "ꯇꯨꯝꯃꯤꯕꯅꯤ ꯏꯕꯦꯝꯃꯗꯣ꯫ ꯀꯩ ꯃꯊꯦꯜ ꯇꯧꯔꯁꯤꯒꯦ?" "ꯑꯔꯩꯕ ꯑꯃ ꯊꯣꯡꯖꯤꯜꯂꯒꯦ꯫ ꯀꯔꯤ ꯀꯔꯤꯕꯨ ꯂꯩꯔꯤꯖꯥꯠꯅꯣ ꯇꯧꯔꯤꯁꯤꯕꯣ?" "ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦ꯫ ꯅꯪ ꯇꯧꯏꯗꯤ ꯍꯥꯏꯕ ꯅꯠꯇꯦ, ꯇꯧꯗꯅꯕ ꯍꯥꯏꯕꯅꯤ꯫ ꯀꯩꯊꯦꯜ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯅꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯅꯨꯀꯣ꯫ ꯃꯧ ꯑꯃꯒꯤ ꯐꯖꯔꯕ ꯁꯛꯇꯝꯕꯨ ꯀꯥꯏꯍꯟꯒꯅꯨꯀꯣ꯫ ꯃꯤꯒꯤ ꯃꯤꯅꯣꯛꯐꯝ ꯑꯣꯏꯍꯟꯒꯅꯨ꯫ ꯂꯥꯏꯔꯔꯕꯁꯨ
ꯃꯤꯅ ꯎꯁꯤꯠꯅ ꯂꯩꯕꯗꯣ ꯑꯩ ꯄꯥꯝꯃꯤ ꯏꯄꯨꯔꯣꯏꯕ ꯅꯪ ꯂꯩꯅ ꯀꯩꯒꯤ ꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯗꯣꯏꯅꯣ ꯑꯩꯗꯤ ꯅꯪꯒꯤ ꯃꯈꯥꯗ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯅꯪꯅ ꯇꯧꯅꯣ ꯍꯥꯏꯕ ꯊꯕꯛ ꯑꯃꯗ ꯇꯧꯔꯣꯏꯌꯦ ꯑꯁꯨꯝꯅ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯍꯤꯡꯕꯁꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯈꯪꯉꯤꯗ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯍꯥꯏꯕ ꯏꯟꯕꯤꯅꯤ ꯍꯥꯏꯕ ꯑꯗ ꯁꯨꯝ ꯄꯥꯈꯠꯇꯅ ꯍꯥꯏꯔꯤꯕ ꯑꯩꯅ ꯅꯪꯕꯨ ꯁꯦꯟꯅꯕꯁꯨ ꯉꯝꯗ꯭ꯔꯦ ꯅꯪꯕꯨ ꯄꯥꯡꯒꯜ ꯊꯣꯛꯅ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯇꯨꯡꯗ ꯅꯃꯤꯒꯨꯝꯅ ꯏꯟꯅꯔꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥꯇꯣꯟ ꯃꯥꯁꯨ ꯄꯣꯠꯐꯝ ꯐꯝꯃꯤ ꯄꯤꯁꯛꯇꯣ ꯉꯁꯤꯗꯤ ꯀꯩꯊꯦꯜꯗ ꯍꯦꯛ ꯃꯅꯥ ꯃꯁꯤꯡ ꯂꯩꯕ ꯂꯥꯛꯏ ꯊꯕꯥꯇꯣꯟ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕꯤ ꯅꯨꯄꯤꯅꯤ ꯂꯝ ꯌꯧꯅ ꯐꯖꯩꯗꯨ ꯑꯗꯨꯅ ꯄꯥꯈꯠꯆꯕꯅꯤ ꯃꯄꯨꯔꯣꯏꯕꯅꯁꯨ ꯄꯤꯁꯛ ꯂꯥꯞꯇꯛꯅ ꯎꯔꯦ ꯊꯕꯥꯕꯨ ꯀꯔꯤꯅꯣ ꯃꯉꯥꯜ ꯊꯣꯛꯅ ꯁꯖꯤꯛ ꯊꯕꯥꯒꯨꯝꯅ ꯉꯥꯜꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯁꯤꯕꯨ ꯃꯄꯨꯔꯣꯏꯕꯒ ꯂꯩꯔꯕ ꯅꯨꯄꯤ ꯑꯣꯏꯔꯖꯥꯠꯂꯥ ꯑꯁ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯩꯅꯣꯝ ꯇꯧꯋꯤꯗ ꯊꯃꯣꯏ ꯃꯔꯣ ꯂꯣꯜꯂꯤꯗ ꯁꯤꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒ ꯄꯣꯠ ꯂꯩꯔꯨꯔꯒꯦ ꯄꯤꯁꯛ ꯆꯪꯁꯤꯜꯂꯛꯏ ꯀꯩ ꯂꯩꯕꯤꯒꯗꯕꯅꯣ ꯈꯨꯔꯥꯕꯣ ꯄꯤꯁꯛ ꯃꯪꯗꯨꯅ ꯑꯁ ꯀꯩ ꯈꯨꯐꯖꯅꯣ ꯁꯤꯔꯗ ꯑꯩꯗꯤ ꯉꯥꯎꯔꯤꯗ ꯁꯤꯗꯤ ꯂꯩꯔꯝꯂꯦꯟꯗ ꯂꯩꯈ꯭ꯔꯕꯤ ꯆꯥꯎꯕꯤꯗꯣ ꯍꯦꯛ ꯄꯨꯀꯥꯎ ꯀꯥꯎꯏꯗ ꯄꯥꯈꯪꯗꯨꯝ ꯑꯣꯏꯅꯤꯡꯉꯩꯗ ꯍꯦꯔꯥ ꯄꯥꯈꯪ ꯑꯣꯏꯗ꯭ꯔꯁꯨ ꯑꯩ ꯍꯧꯖꯤꯛ ꯅꯥꯃ ꯍꯥꯡꯂꯕ ꯅꯨꯄꯥꯅꯤ ꯀꯩꯅꯣ ꯑꯗꯨꯝꯅ ꯄꯤꯁꯛꯅ ꯃꯪꯗꯨꯅ ꯂꯩꯕꯗꯨꯗ ꯊꯕꯥꯇꯣꯟꯅ ꯈꯨꯔꯥ ꯀꯩ ꯂꯧꯕꯤꯒꯗꯕꯅꯣ ꯑꯩꯕꯨꯔꯥ ꯃꯅꯥ ꯃꯁꯤꯡ ꯈꯤꯇ ꯂꯩꯒꯦ ꯇꯧꯕꯅꯤꯗ ꯑꯣ ꯑꯗꯨꯗꯤ ꯀꯩꯀꯩ ꯂꯧꯅꯤ ꯈꯨꯔꯥ ꯅꯆꯥ ꯌꯣꯝꯖꯔꯒꯦ ꯑꯁ ꯕꯤꯠꯀ ꯇꯦꯛꯏꯗꯍꯦ ꯈꯨꯔꯥ ꯀꯥꯏ ꯃꯤꯅ ꯁꯣꯝꯗ ꯋꯥꯈꯜꯒꯗꯤ ꯇꯤꯌꯥ ꯌꯧꯈ꯭ꯔꯀꯥꯟꯁꯤꯗ ꯑꯣ ꯍꯪꯒꯥꯝꯁꯦ ꯃꯄꯨꯜ 2ꯗ ꯄꯤꯌꯨ ꯑꯇꯩ ꯀꯔꯤ ꯀꯔꯤꯅꯣ ꯈꯔꯁꯨ ꯍꯥꯞꯆꯤꯜꯂꯣ ꯏꯆꯟꯕꯨ ꯁꯤꯗ ꯑꯗꯨꯝ ꯐꯝꯕ꯭ꯔꯣ ꯄꯣꯠꯐꯝꯁꯦ ꯐꯝꯃꯦ ꯈꯨꯔꯥ ꯑꯗꯨꯗꯤ ꯁꯦ ꯈꯨꯔꯥ ꯑꯃꯨꯛꯀꯁꯨ ꯈꯨꯔꯥ ꯀꯥꯏ ꯑꯁ ꯀꯌꯥ ꯇꯥꯔꯤ ꯏꯆꯟ ꯁꯦꯜꯗꯤ ꯂꯨꯄꯥ 3 ꯇꯥꯔꯤ ꯈꯨꯔꯥ ꯁꯤꯁꯦ ꯍꯌꯦꯡꯁꯨ ꯌꯣꯜꯂꯝꯃꯨꯀꯣ ꯑꯩ ꯂꯥꯛꯀꯦ ꯄꯤꯁꯛ ꯃꯥꯅ ꯊꯕꯥꯇꯣꯟꯕꯨ ꯈꯣꯏꯗꯥꯔꯝꯃꯤ ꯄꯤꯁꯛ ꯇꯣꯏꯅ ꯂꯥꯛꯏ ꯊꯕꯥꯇꯣꯟꯒꯤ ꯄꯣꯠꯐꯝꯗ ꯑꯗꯨꯒ ꯊꯕꯥꯇꯣꯟꯒꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯗꯣ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯄꯤꯁꯛ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯍꯩꯅꯗꯦ ꯊꯕꯥ ꯃꯥꯗꯤ ꯑꯗꯨꯕꯨ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯥꯌꯣꯛꯅꯔꯤꯕ ꯑꯣꯏꯕꯅ ꯈꯥꯡꯉꯤ ꯄꯨꯝꯅꯃꯛ ꯅꯣꯡꯃꯒꯤ ꯈꯔꯕꯨ ꯁꯤꯠꯂꯕꯗꯤ ꯍꯥꯏꯗꯨꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅꯤ ꯄꯤꯁꯛ ꯃꯅꯝꯒ ꯅꯨꯡꯁꯤꯅ ꯃꯐꯤꯒ ꯅꯥꯟꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯣꯔꯛꯏ ꯌꯥꯏꯐ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯇꯥꯟꯅꯔꯛꯏ ꯕꯥꯕꯥ ꯑꯣ ꯕꯥꯕꯥ ꯉꯥꯏꯈꯣ ꯑꯝꯇ ꯀꯔꯤꯅꯣ ꯑꯃꯨꯛ ꯇꯥꯟꯅꯔꯛꯏꯗꯨꯅ ꯍꯨꯏꯗꯧꯅ ꯀꯩꯗꯧꯔꯦ ꯁꯣꯔ ꯃꯄꯤꯒꯁꯨ ꯍꯣꯜꯂꯤꯅꯦꯍꯦ ꯕꯥꯕꯥꯅ ꯂꯤꯠꯂꯤꯗꯣ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯂꯧꯍꯧꯒꯦ ꯍꯥꯏꯗꯨꯅ ꯑꯩ ꯇꯥꯟꯅꯔꯛꯏꯅꯤ ꯃꯤ ꯏꯃꯥꯟꯅꯕꯒꯤ ꯅꯨꯄꯤ ꯎꯅ ꯆꯠꯄꯗ ꯂꯤꯠꯀꯦꯅ ꯊꯝꯃꯒ ꯀꯔꯝꯕ ꯅꯥꯔꯣꯟꯗꯒꯤ ꯂꯤꯠꯂꯝꯃꯤꯅꯣ ꯁꯤ ꯂꯧꯊꯣꯔꯛꯑꯣ ꯑꯝꯇ ꯆꯠꯇꯣꯍꯦ ꯅꯥꯞ ꯆꯥꯗꯕ ꯃꯥꯒꯤ ꯅꯨꯄꯤ ꯎꯅ ꯆꯠꯄꯗ ꯂꯤꯠꯅꯤ ꯀꯥꯏ ꯍꯥꯏꯔꯛꯇꯣꯏꯒ ꯃꯥꯜꯂꯤ ꯑꯗꯨꯒ ꯉꯝꯃꯣꯏ ꯑꯩ ꯂꯧꯊꯣꯛꯄꯒ ꯁꯤ ꯐꯖꯗ꯭ꯔꯣ ꯑꯩꯁꯦ ꯄꯥꯈꯪ ꯃꯥꯟꯗ꯭ꯔꯣ ꯇꯥꯅꯤꯡꯗꯦꯀꯣ ꯕꯥꯕꯥ ꯏꯍꯥꯟ ꯈꯟꯗꯨꯒꯩ ꯌꯣꯡ ꯑꯈꯣꯏꯕ ꯍꯦꯛ ꯃꯥꯟꯒꯩꯀꯣ ꯄꯤꯔꯣ ꯑꯩꯒꯤ ꯐꯨꯔꯤꯠꯇꯣ ꯀꯨꯆꯨꯗꯨꯒ ꯐꯨꯔꯤꯠ ꯑꯉꯥꯡꯕꯗꯨꯒ ꯐꯨꯔꯤꯠ ꯉꯥꯛꯇ ꯄꯥꯏ ꯑꯁ ꯑꯩꯗꯤꯅꯦ ꯈꯣꯏꯗꯧ ꯆꯞ ꯁꯥꯎꯅꯤꯡꯉꯛꯇꯣꯔꯤꯗ ꯁꯥꯎꯍꯧꯔꯣ ꯑꯩ ꯆꯠꯂꯦꯍꯦ ꯅꯃꯥꯇꯣꯟ ꯊꯤꯕꯀꯣ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯄꯥꯕꯨ ꯑꯣꯏꯔꯣ ꯑꯩꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯑꯣꯏꯔꯒꯦ ꯌꯥꯝ ꯍꯩꯅꯗꯦ ꯍꯅꯨꯊꯪꯁꯤꯗ ꯏꯁ ꯑꯣ ꯏꯆꯥꯗꯤ ꯄꯥꯈꯪ ꯐꯥꯔꯦꯍꯦ ꯍꯣꯏꯅꯦ ꯍꯟꯗꯛꯇꯤ ꯀꯟꯅ ꯄꯥꯈꯪ ꯐꯥꯔꯛꯏ ꯅꯄꯥꯁꯤ ꯃꯆꯥꯗ ꯈꯨꯗꯨꯝꯅꯒ ꯇꯞꯅ ꯁꯨꯏ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯉꯥꯎꯕ ꯀꯌꯥꯝ ꯀꯨꯏꯔꯖꯥꯠꯅꯣ ꯂꯤꯆꯥꯍꯧ ꯑꯩꯒꯤ ꯐꯨꯔꯤꯠꯀ ꯑꯩ ꯆꯪꯖꯍꯧꯔꯒꯦ ꯀꯩꯊꯦꯜ ꯃꯅꯨꯡꯗꯅꯤ ꯇꯣꯝꯕꯤꯅ ꯊꯕꯥ ꯍꯅꯨꯕ ꯑꯃ ꯂꯥꯛꯏꯗꯣ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ ꯃꯥꯅ ꯅꯪꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯀꯩꯅꯣꯝ ꯇꯧꯏ ꯏꯍꯥꯗꯦꯀꯣ ꯏꯕꯦꯝꯃ ꯀꯩꯕꯨꯅ ꯍꯥꯏꯁꯦ ꯏꯆꯦ ꯍꯥꯏꯅꯔꯤꯀꯥꯟꯗ ꯂꯥꯛꯇꯨꯝ ꯂꯥꯛꯏꯗꯣ ꯄꯤꯁꯛꯅ ꯏꯆꯦ ꯍꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯇꯣꯝꯕꯤ ꯃꯇꯣꯝꯗ ꯈꯟꯖꯩ ꯏꯁ ꯍꯅꯨꯕꯅ ꯃꯥꯅ ꯍꯅꯨ ꯑꯗꯨꯒ ꯏꯆꯦ ꯀꯥꯏ ꯆꯤꯔꯥꯏ ꯑꯇꯥꯡꯕꯁꯤꯗꯤ ꯍꯦꯛ ꯊꯥꯕ ꯁꯛꯇꯥ ꯑꯁꯤꯒ ꯍꯩꯃ ꯇꯥꯕꯤꯗ꯭ꯔꯕ꯭ꯔꯣ ꯏꯆꯦꯕꯣ ꯇꯥꯖꯩ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯉꯁꯤꯗꯤ ꯏꯅꯥꯎꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯀ꯭ꯋꯥꯛꯇ ꯏ ꯊꯣꯛꯄ ꯍꯦꯛ ꯃꯥꯟꯈꯩ ꯄꯤꯁꯛ ꯏꯀꯥꯏ ꯀꯥꯏꯅ ꯐꯖꯕꯅꯤ ꯏꯆꯦ ꯅꯅꯥꯎꯁꯦ ꯉꯁꯤꯗꯤ ꯑꯗꯨ ꯏꯆꯦ ꯑꯩꯈꯣꯏ ꯊꯕꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯤꯇ ꯇꯧꯖꯒꯦꯀꯣ ꯌꯥꯅꯤ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯏꯆꯟ ꯅꯕꯨꯡ ꯂꯥꯛꯑꯦꯍꯦ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯅꯥ ꯃꯁꯤꯡꯈꯩꯁꯦ ꯂꯣꯏ ꯂꯩꯔꯒꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦꯗ ꯈꯨꯔꯥ ꯉꯁꯤꯗꯤ ꯉꯟꯅ ꯌꯨꯝꯗ ꯍꯟꯒꯦ ꯇꯧꯅꯤ ꯏꯄꯨꯔꯣꯏꯕꯗꯣ ꯃꯁꯥ ꯏꯉꯝ ꯉꯝꯍꯧꯗꯦ ꯍꯩꯃ ꯊꯕꯥꯁꯤ ꯏꯄꯨꯔꯣꯏꯕ ꯂꯩꯔꯕꯣ ꯏꯆꯥꯗꯤ ꯀꯌꯥ ꯂꯩꯔꯒꯦ ꯂꯩꯖꯔꯤ ꯏꯄꯨꯔꯣꯏꯕ ꯏꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯖꯔꯤ ꯑꯗꯣ ꯈꯨꯔꯥꯒꯤꯗꯤ ꯏꯅꯦ ꯂꯩꯇ꯭ꯔꯣ ꯀꯗꯥꯏꯗꯩ ꯅꯅꯦꯅꯣꯗ ꯑꯩꯗꯤ ꯄꯥꯈꯪꯅꯤ ꯇꯁꯦꯡꯕ ꯄꯥꯈꯪ ꯑꯗꯨꯅ ꯈꯨꯔꯥ ꯀꯧꯔꯛꯀꯅꯨ ꯇꯥꯗ ꯑꯣꯏꯅ ꯀꯧꯔꯛꯎꯀꯣ ꯍꯩꯃ ꯑꯣ ꯑꯩꯗꯤ ꯈꯪꯖꯍꯧꯗ꯭ꯔꯦ
ꯄꯤꯁꯛ ꯃꯥꯅ ꯊꯕꯥꯒꯤ ꯍꯦꯟꯖꯥꯡ ꯅꯥꯄꯤꯈꯩꯗꯨ ꯂꯣꯏꯅ ꯂꯩꯍꯧꯏ꯫ ꯊꯕꯥꯇꯣꯟ ꯉꯁꯤꯗꯤ ꯉꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯉꯁꯤꯗꯤ ꯀꯩꯗꯧꯔꯦ? ꯑꯗꯨꯛ ꯉꯟꯅ ꯍꯜꯂꯛꯏꯗꯤ? ꯅꯪ ꯅꯁꯥ ꯉꯝꯗꯕꯗꯨꯗ ꯉꯟꯇꯥ ꯍꯜꯂꯛꯑꯕ? ꯍꯅꯨꯕ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯃꯅꯥ ꯃꯁꯤꯡꯈꯩ ꯂꯣꯏ ꯂꯩꯍꯧꯔꯤ꯫ ꯅꯨꯡꯇꯤꯒꯤ ꯑꯩꯉꯣꯟꯗꯩꯁꯨ ꯑꯗꯨꯝ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯅ ꯏꯁꯣꯔ ꯃꯥꯅ ꯊꯥꯔꯛꯄ ꯑꯣꯏꯗꯣꯏꯅꯤ꯫ ꯀꯩ ꯆꯥꯅꯤꯡꯉꯤ? ꯆꯝꯐꯨꯠ ꯐꯨꯠꯂꯛꯀꯦ꯫ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦꯗ꯫ ꯀꯩꯁꯨ ꯆꯥꯗ꯭ꯔꯗꯤ ꯅꯁꯥꯗꯣ ꯁꯣꯛꯆꯤꯜꯂꯛꯀꯅꯤ꯫ ꯅꯪꯅ ꯉꯝꯗꯕꯁꯦ ꯑꯩ ꯄꯣꯠ ꯌꯣꯟꯐꯝ ꯈꯪꯗꯦ꯫ ꯊꯕꯥꯇꯣꯟ ꯃꯥꯅ ꯆꯝꯐꯨꯠ ꯐꯨꯠꯂꯨꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯏꯟꯕꯤ꯫ ꯃꯄꯨꯔꯣꯏꯕꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯏ꯫ ꯁꯪꯁꯥꯔꯁꯤꯗ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯕ ꯂꯩꯔꯔꯣꯏ꯫ ꯑꯩꯒꯤꯗꯤ ꯅꯪꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯨꯀꯣ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥꯅ ꯌꯥꯝ ꯄꯥꯈꯠꯂꯤ꯫ ꯑꯩꯁꯦ ꯏꯆꯥ ꯂꯩꯔꯕꯤ ꯅꯨꯄꯤꯅꯤ꯫ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏꯌꯦ꯫ ꯃꯤꯌꯥꯝꯅ ꯊꯕꯥꯇꯣꯟ ꯑꯃꯗꯤ ꯄꯥꯔꯤꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯑꯁꯤ ꯃꯤꯌꯥꯝ ꯈꯪꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤꯁꯨ ꯄꯣꯠ ꯌꯣꯜꯂꯤ ꯊꯕꯥꯗꯨ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯃꯤ ꯂꯣꯏ ꯍꯥꯏꯗꯨꯅꯤ ꯇꯣꯝꯕꯤꯅ꯫ ꯊꯕꯥ, ꯅꯪꯕꯨ ꯆꯠꯄꯕꯨ ꯅꯤꯡꯊꯤꯅ ꯉꯝꯗ꯭ꯔꯕ ꯅꯄꯨꯔꯣꯏꯕ ꯑꯗꯨ ꯀꯌꯥꯝ ꯀꯨꯏꯅ ꯊꯥꯛꯇꯣꯔꯤꯒꯦ? ꯅꯪ ꯅꯍꯥꯟꯅꯤꯁꯦ ꯀꯥꯎꯔꯕ꯭ꯔꯣ? ꯑꯐꯕ ꯅꯨꯄꯥ ꯑꯃꯗꯅꯦ ꯀꯣꯛ ꯍꯦꯛꯅ ꯌꯨꯝ ꯄꯥꯟꯊꯣꯛꯎ꯫ ꯏꯆꯦ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯌꯦꯡꯉꯨꯅꯦ, ꯅꯪꯅ ꯑꯗꯨꯛ ꯋꯥꯅ ꯍꯣꯠꯅꯔꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯇꯝꯃꯨ꯫ ꯁꯨꯝ ꯋꯥꯔꯒ ꯂꯩꯔꯗꯤ ꯀꯩ ꯀꯥꯟꯅꯅꯤ? ꯅꯆꯦ ꯑꯩꯗꯤꯅꯦ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯊꯣꯛꯑꯕꯅꯤ꯫ ꯀꯅꯥꯒꯤ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯊꯦꯡꯕꯗ ꯑꯃꯗꯒꯤ ꯑꯃꯨꯛ ꯑꯁ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯆꯦꯕꯨ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯁꯦ? ꯅꯪ ꯑꯣꯏꯕꯒꯤ ꯍꯥꯏꯔꯕꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛ ꯅꯨꯄꯥ ꯈꯪꯅꯩꯁꯦ ꯄꯨꯟꯅ 3ꯅꯤ꯫ ꯅꯣꯏ ꯇꯥꯗꯅ ꯁꯨꯝ ꯌꯨ ꯉꯥꯎ ꯂꯩꯔꯤ꯫ ꯑꯩꯅ ꯁꯨꯝ ꯁꯦꯟ ꯇꯥ ꯂꯩꯔꯤ꯫ ꯑꯗ ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯋꯥꯕ ꯍꯦꯟꯃꯟꯈꯤꯕꯅ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯊꯤꯕ ꯍꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕ꯫ ꯏꯆꯦ, ꯌꯥꯝ ꯊꯥꯖꯗꯦꯅ꯫ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯏꯆꯦꯁꯤ ꯅꯪꯉꯣꯟꯗ꯫ ꯅꯪ ꯅꯍꯥꯟꯈꯩ ꯀꯩꯊꯦꯜ ꯊꯣꯔꯛꯇꯦꯅ, ꯅꯄꯨꯔꯣꯏꯕ ꯃꯁꯥ ꯉꯝꯗꯦꯅ ꯑꯗ ꯇꯥ ꯄꯤꯁꯛꯅ ꯅꯪ ꯂꯥꯛꯄ꯭ꯔꯥ ꯅꯨꯡꯇꯤꯒꯤ ꯍꯪꯉꯤꯅꯦꯍꯦ꯫ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝꯁꯨ ꯍꯥꯏꯌꯨ ꯍꯥꯏꯔꯝꯕꯅꯤ꯫ ꯅꯪ ꯌꯥꯗ ꯂꯥꯛꯇ ꯌꯥꯔꯣꯏꯀꯣ꯫ ꯀꯩꯅꯣ ꯍꯥꯏꯁꯦ ꯏꯆꯦ? ꯅꯪꯁꯦ ꯇꯥ ꯄꯤꯁꯛꯅꯅꯦ ꯅꯪꯕꯨ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯤꯕ꯫ ꯃꯤ ꯃꯁꯥꯁꯨ ꯄꯥꯈꯪ ꯈꯔ ꯍꯅꯨꯕꯒꯤ ꯋꯥꯅꯤ꯫ ꯁꯦꯜꯁꯨ ꯄꯥꯏꯈ꯭ꯔꯕ꯫ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗ ꯅꯄꯨꯟꯁꯤꯗꯣ ꯋꯥꯅ ꯂꯦꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯇꯥ ꯄꯤꯁꯛꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯌꯥꯈ꯭ꯔꯗꯅ꯫ ꯏꯆꯦ, ꯑꯗꯨꯝꯕ ꯋꯥ ꯅꯅꯥꯎꯗ ꯍꯥꯏꯅꯨꯗ꯫ ꯑꯩ ꯉꯝꯃꯣꯏꯗ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯥꯅ ꯁꯤꯒꯤ ꯋꯥꯐꯝꯁꯤ ꯇꯥꯔꯗꯤ ꯑꯩ ꯀꯩꯊꯦꯜ ꯊꯣꯛꯀꯦ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯅꯪꯅ ꯂꯩꯕ ꯇꯜꯂꯁꯨ ꯁꯦꯜ ꯆꯥꯊꯣꯛꯑꯣ꯫ ꯋꯥꯗ꯭ꯔꯣ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯑꯗꯨꯝ ꯐꯝ ꯂꯩꯔꯤꯗꯣ? ꯐꯖꯈ꯭ꯔꯕ ꯅꯁꯛꯇꯨꯁꯨ ꯂꯣꯏꯅ ꯊꯤꯖꯤꯜꯂꯤ꯫ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯣꯏꯅ ꯊꯤꯌꯨꯗꯅ꯫ ꯅꯪꯕꯨ ꯃꯨꯟꯅ ꯈꯜꯂꯨꯅꯦ, ꯅꯆꯦꯅ ꯍꯥꯏꯔꯤꯁꯤ ꯅꯪꯒꯤ ꯐꯅꯕꯅꯤ꯫ ꯅꯪꯒꯤ ꯐꯠꯇꯅꯕ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣꯏꯀꯣ꯫ ꯅꯧꯆꯔꯤꯕꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯁꯨ ꯅꯠꯇꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝꯅ ꯁꯨꯝ ꯍꯥꯏꯖꯤꯜꯂꯛꯄ ꯇꯛꯁꯤꯜꯂꯛꯄꯗꯒꯤ ꯑꯣꯜꯂꯛꯂꯦ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨ꯫ ꯊꯃꯣꯏ ꯑꯅꯤ ꯂꯣꯡꯂꯛꯂꯦ꯫ ꯅꯣꯡꯕꯨꯛꯇ ꯇꯛꯂꯕꯗꯤ ꯇꯨꯝꯃꯤ ꯍꯥꯏꯗꯨꯅꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯂꯥꯏꯅꯤꯡ ꯑꯣꯏꯔꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯑꯣꯟꯈ꯭ꯔꯦ꯫ ꯀꯜꯂꯕ ꯏꯔꯩ ꯅꯨꯡꯁꯤꯠ ꯑꯃꯒꯤ ꯁꯥꯍꯨꯝꯗ ꯌꯥꯎꯈ꯭ꯔꯦ꯫ ꯄꯤꯁꯛꯀ ꯅꯨꯡꯁꯤꯅꯔꯛꯏ ꯊꯕꯥꯇꯣꯟ ꯃꯥꯗꯨ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕꯗꯨ ꯈꯪꯍꯟꯗꯦ꯫ ꯅꯥꯅꯤꯡꯕ ꯀꯦꯅꯤꯡꯕ ꯄꯣꯛꯑꯝꯗꯕꯅꯤ ꯃꯥꯗꯨ ꯉꯁꯤꯗꯤ ꯀꯦꯅꯤꯡꯂꯤ꯫ ꯑꯌꯨꯛꯅꯤ꯫ ꯊꯕꯥꯇꯣꯟ ꯃꯆꯨꯝ ꯇꯥꯕ ꯃꯈꯩ ꯀꯦꯔꯒ ꯊꯣꯛꯂꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯅꯥꯟꯈꯠꯂꯛꯏꯗ, ꯌꯥꯝ ꯀꯦꯊꯔꯛꯏꯗ ꯑꯩꯒꯤ ꯅꯨꯄꯤꯁꯦ꯫ ꯀꯦꯔꯗꯤ ꯈꯨꯞ ꯐꯖ ꯆꯥꯗ ꯀꯩ ꯐꯖꯖꯥꯠꯅꯤ꯫ ꯑꯗꯣ ꯀꯩꯊꯦꯜ ꯆꯠꯄꯗ ꯑꯗꯨꯝꯅ ꯀꯦꯔꯤꯗꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯀꯦꯔꯤꯁꯦ ꯅꯪꯒꯤ ꯅꯃꯥꯏꯅꯤ ꯈꯪꯉꯕꯣ? ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯒꯦ꯫ ꯆꯥꯛꯇꯣ ꯅꯨꯄꯥ ꯅꯪ ꯈꯔ ꯊꯣꯡꯍꯧꯔꯣꯀꯣ꯫ ꯄꯤꯁꯛ ꯂꯝꯕꯤꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯒꯤꯅꯣꯕ ꯊꯦꯡꯉꯤꯗꯤ? ꯀꯔꯤ ꯈꯨꯐꯖꯅꯣ? ꯑꯣꯟꯊꯣꯛꯅ ꯅꯤꯡꯊꯤꯔꯦꯗ꯫ ꯉꯥꯎꯔꯦꯍꯦ ꯊꯃꯣꯏꯁꯦ꯫ ꯅꯪꯅꯒ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯗꯣꯏꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯈꯨꯔꯥꯁꯤꯃ ꯑꯗꯣ ꯈꯨꯔꯥꯁꯤ ꯑꯁꯦꯡꯕ ꯄꯥꯈꯪꯅꯤꯀꯣ? ꯅꯪꯒꯤ ꯈꯨꯔꯥꯗꯣ ꯀꯧꯔꯛꯑꯣꯅꯣꯕ꯫ ꯌꯥꯝ ꯊꯥꯖꯗꯕ꯭ꯔꯣ? ꯑꯩꯁꯦ ꯄꯥꯈꯪꯅꯤ, ꯄꯥꯈꯪ꯫ ꯇꯜꯂꯤꯗ ꯅꯪꯁꯦ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯝ ꯊꯥꯖꯗꯦ꯫ ꯑꯗꯨꯗꯤ ꯀꯩ ꯀꯧ ꯍꯥꯏꯅꯣ ꯈꯨꯔꯥ? ꯇꯥꯗ ꯑꯣꯏꯅ ꯀꯧꯔꯛꯑꯣ꯫ ꯇꯥꯗ꯫ ꯑꯁ ꯄꯦꯜꯂꯦꯍꯦ ꯁꯤꯗꯤ, ꯌꯥꯗ꯭ꯔꯦꯍꯦ꯫ ꯍꯥꯎꯅꯦ ꯑꯩꯒꯤ ꯆꯥꯅꯕꯤ꯫ ꯀꯥꯏꯗ ꯄꯥꯜꯂꯤꯅꯣ ꯍꯥꯏꯁꯦ? ꯑꯩꯒꯤ ꯊꯃꯣꯏꯗ ꯄꯥꯜꯂꯤ꯫ ꯑꯗꯣ ꯅꯪ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯆꯠꯂꯅꯨ꯫ ꯏꯕꯥꯅꯤ ꯃꯐꯝ ꯑꯃꯗ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯁꯤ, ꯅꯨꯡꯉꯥꯏꯕ꯫ ꯑꯩꯗꯤ ꯀꯩꯊꯦꯜ ꯐꯝꯗ꯭ꯔꯗꯤ ꯀꯥꯏꯗꯩꯁꯦ? ꯑꯗꯨꯒꯤꯕꯨ ꯑꯩ ꯄꯤꯒꯦꯁꯦ꯫ ꯑꯁꯨꯝꯅ ꯄꯤꯁꯛꯀ ꯊꯕꯥꯒꯁꯦ ꯅꯨꯡꯁꯤꯅꯔꯛꯏ꯫ ꯊꯕꯥ ꯀꯩꯊꯦꯜ ꯆꯠꯄ ꯁꯥꯗꯨꯅ ꯄꯤꯁꯛꯀ ꯇꯣꯏꯅ ꯎꯅꯔꯝꯃꯤ꯫ ꯄꯤꯁꯛ ꯃꯌꯨꯝꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯊꯕꯥꯒꯤ ꯋꯥꯈꯜꯗ ꯇꯥꯎꯔꯤ꯫ ꯑꯩꯅ ꯄꯥꯈꯪꯅ ꯍꯥꯏꯖꯤꯜꯂꯒ ꯍꯌꯦꯡ ꯑꯃꯨꯛ ꯈꯪꯅꯔꯛꯂꯕꯗꯤ ꯐꯖꯩꯀꯣ꯫ ꯃꯥꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯒ ꯃꯣꯏ ꯇꯥꯗ
ꯆꯥꯛꯁꯦ ꯆꯥꯕꯤꯔꯣ ꯅꯅꯥꯏ ꯁꯪꯖꯒꯦ ꯀꯥꯏꯅ ꯍꯥꯏꯔꯛꯇꯣꯏ ꯃꯇꯝꯗꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕ ꯑꯁ ꯉꯥꯏ ꯉꯝꯗ꯭ꯔꯦꯗ ꯑꯩꯗꯤ ꯅꯍꯥ ꯈꯪꯉꯣꯏ ꯑꯣꯏꯅꯤꯡꯉꯛꯏꯗ ꯌꯥꯏꯐꯅ ꯂꯥ 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 ꯏꯁ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯑꯇꯣꯝꯇ ꯒꯅꯨꯏꯅꯦ ꯍꯟꯗꯛ ꯃꯔꯛꯁꯦ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯔꯛꯏ ꯃꯁꯤ ꯍꯅꯨ ꯊꯪꯁꯤꯗ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯄꯤꯁꯛ ꯃꯆꯥꯅꯨꯄꯥꯗꯨ ꯊꯕꯥ ꯑꯣꯏꯅ ꯎꯗꯨꯅ ꯊꯕꯥꯇꯣꯟ ꯀꯔꯤꯅꯣ ꯕꯕꯥ ꯀꯥꯏꯗꯩ ꯊꯕꯥꯇꯣꯟ ꯑꯁ ꯍꯩꯅꯗꯦ ꯄꯤꯁꯛ ꯏꯀꯥ ꯇꯧꯗꯨꯅ ꯍꯩꯃ ꯑꯁ ꯑꯩꯕꯨ ꯅꯪ ꯑꯣꯏꯔꯦ ꯕꯕꯥ ꯅꯔꯣꯟ ꯆꯨꯞ ꯀꯅꯥꯅꯣ ꯊꯕꯥꯇꯣꯟ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯍꯥ ꯀꯔꯥꯏꯗꯒꯤ ꯊꯕꯥꯇꯣꯟꯅꯣꯍꯦ ꯑꯣꯟꯊꯣꯛꯄ ꯑꯁ ꯑꯣ ꯅꯃꯥꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯕꯣꯛꯅ ꯊꯕꯥꯇꯣꯟ ꯍꯥꯏꯅ ꯀꯧꯕ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯄ ꯕꯕꯥ ꯅꯪ ꯌꯥꯝ ꯆꯤꯡꯅꯩꯀꯣ ꯂꯩꯍꯧꯔꯅ ꯑꯩ ꯆꯠ ꯀꯔꯥꯏꯗꯒꯤ ꯐꯥꯎꯖꯤꯜꯂꯛꯏꯅꯣ ꯍꯥꯏꯕꯅꯤꯗ ꯅꯨꯡꯗꯥꯡꯅꯤ ꯊꯕꯥꯇꯣꯟ ꯈꯨꯖꯤꯟ ꯆꯪꯗꯨꯅ ꯂꯩ ꯃꯄꯨꯔꯣꯏꯕꯅ ꯆꯥꯛ ꯊꯣꯡꯉꯤ ꯅꯪꯅ ꯍꯟꯗꯛ ꯑꯗꯥꯝ ꯀꯦꯈꯠꯂꯛꯏꯁꯦ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯀꯩꯊꯦꯜ ꯆꯠꯄꯒ ꯅꯪ ꯍꯟꯅꯤꯡꯕ ꯃꯇꯝꯗ ꯍꯜꯂꯛꯏꯁꯤꯅ ꯀꯩꯒꯤ ꯅꯪ ꯍꯟꯗꯛ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯁ ꯃꯄꯥꯒꯤ ꯊꯣꯛꯇꯅꯅꯦ ꯋꯥ ꯌꯥꯝ ꯉꯥꯡꯅꯨꯗ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯌꯨꯗ ꯅꯣꯏ ꯊꯥꯛꯅꯕꯅꯤ ꯑꯩꯅ ꯃꯀꯦ ꯁꯦꯝꯃꯒ ꯀꯩꯊꯦꯜ ꯊꯣꯛꯏꯁꯦ ꯑꯣ ꯅꯪꯁꯦ ꯑꯩꯈꯣꯏ ꯊꯥꯛꯄꯗ ꯌꯥꯝ ꯋꯥꯔꯤꯁꯤꯅꯤꯅꯦ ꯍꯥ ꯅꯪꯒꯤꯁꯦ ꯅꯃꯥ ꯌꯣꯜꯂꯒ ꯑꯩꯈꯣꯏ ꯊꯥꯛꯏꯔꯣ ꯑꯩꯕꯨ ꯃꯤꯃꯥꯡꯗ ꯆꯣꯞꯍꯟꯒꯦ ꯈꯜꯂꯛꯀꯅꯨꯀꯣ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤ ꯅꯪ ꯍꯟꯗꯛꯁꯦ ꯀꯩꯅꯣꯝ ꯌꯥꯝ ꯇꯧꯋꯦ ꯌꯥꯝ ꯍꯣꯡꯉꯤ ꯑꯁ ꯇꯥꯅꯤꯡꯗꯕꯅ ꯑꯩꯗꯤꯕ ꯅꯨꯄꯥ ꯅꯪ ꯌꯥꯝ ꯉꯥꯡꯒꯅꯨ ꯑꯩꯅ ꯇꯧꯔꯤꯁꯦ ꯊꯕꯛꯅꯤ ꯊꯕꯛ ꯂꯩꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯂꯩꯌꯨ ꯌꯥꯗ꯭ꯔꯣ ꯍꯥ ꯅꯆꯤꯟꯗꯣ ꯗꯥꯡꯈꯨꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯑꯩꯁꯤ ꯅꯪꯒꯤ ꯅꯈꯥꯒꯤ ꯑꯉꯥꯡꯗꯣ ꯍꯥ ꯅꯪ ꯍꯌꯦꯡꯗꯒꯤ ꯀꯩꯊꯦꯜ ꯆꯠꯄ ꯌꯥꯔꯣꯏꯅ ꯀꯩꯊꯦꯜ ꯆꯠꯇ꯭ꯔꯗꯤ ꯆꯔꯥ ꯍꯦꯜꯂꯦꯗꯅ ꯐꯔꯤ ꯀꯩꯅꯣ ꯄꯥꯔꯤ ꯁꯥꯎꯅꯤꯡꯕꯅ ꯍꯦꯟꯃꯟꯕꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯁꯤꯡ ꯃꯆꯥꯗꯨꯅ ꯀꯜꯂꯛꯏ ꯅꯆꯤꯟꯗꯣ ꯌꯥꯝ ꯈꯨꯝꯃꯨꯅ ꯑꯩ ꯅꯥꯏꯅꯦꯍꯦ ꯅꯪ ꯑꯩꯉꯣꯟꯗ ꯐꯨꯔꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯩꯗ ꯇꯨꯝꯖꯔꯨꯔꯒꯦ ꯅꯪꯅ ꯊꯣꯡꯕ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯔꯣꯏ ꯑꯩ ꯊꯕꯥꯇꯣꯟ ꯁꯥꯎꯅ ꯆꯪꯈꯤ ꯑꯣ ꯃꯁꯦ ꯑꯩꯈꯣꯏ ꯊꯥꯛꯄꯗ ꯋꯥꯔꯕ ꯑꯣꯏꯔꯦ ꯆꯨꯝꯃꯤ ꯃꯥꯅ ꯁꯥꯎꯔꯤꯁꯦ ꯃꯤꯑꯣꯏꯕꯁꯤ ꯋꯥꯔꯗꯤ ꯁꯥꯎꯕꯅꯤꯀꯣ ꯑꯩꯅ ꯃꯥꯕꯨ ꯌꯦꯡꯁꯤꯟꯕꯁꯦ ꯃꯥ ꯄꯥꯝꯗ꯭ꯔ ꯃꯥꯜꯂꯦ ꯐꯔꯦ ꯑꯩꯁꯨ ꯑꯩꯅ ꯑꯉꯝꯕ ꯊꯕꯛ ꯆꯠꯂꯒꯦ ꯅꯨꯄꯤꯅ ꯇꯥꯜꯂꯒ ꯆꯥꯔꯤꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯇꯣꯝꯇ ꯏꯀꯥꯏꯔꯦꯀꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯕꯥꯇꯣꯟ ꯀꯩꯊꯦꯜ ꯆꯠꯄꯒꯤ ꯊꯣꯔꯛꯏ ꯅꯪ ꯀꯩꯊꯦꯜ ꯆꯠꯄ ꯌꯥꯔꯣꯏ ꯊꯕꯥꯇꯣꯟ ꯇꯥꯁꯤꯟꯅꯗꯕꯤ ꯑꯗꯨꯝ ꯆꯠꯈꯤ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯗ꯭ꯔꯣ ꯅꯪ ꯍꯥ ꯅꯅꯥꯗꯨ ꯀꯔꯥꯏ ꯄꯥꯟꯒꯦ ꯊꯕꯥꯇꯣꯟ ꯁꯟꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯠꯈꯤ ꯄꯥꯔꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯇꯥꯟꯅꯩ ꯑꯗꯨꯕꯨ ꯃꯈꯣꯡ ꯌꯥꯗꯕꯅꯤꯅ ꯂꯝꯕꯤ ꯑꯗꯨꯗ ꯇꯨꯁꯤꯜꯂꯤ ꯊꯕꯥꯇꯣꯟ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯃꯄꯨꯔꯣꯏꯕ ꯇꯨꯍꯧꯔꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯍꯟꯅꯕꯨ ꯌꯦꯡꯉꯝꯗꯦ ꯀꯟꯈ꯭ꯔꯦ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯅ ꯄꯥꯕ ꯁꯤ ꯁꯣꯛꯄ꯭ꯔꯣ ꯏꯃꯥꯁꯤ ꯌꯥꯝ ꯐꯠꯇꯦꯀꯣ ꯄꯥꯕꯅ ꯀꯧꯔꯒ ꯈꯨꯝꯗꯕꯤ ꯆꯠꯂꯤꯀꯣ ꯁꯤ ꯄꯥꯕ ꯑꯩꯉꯣꯟꯗ ꯄꯥꯏꯔꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯄꯥꯔꯤ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯛꯏ ꯏꯐꯥꯒꯤ ꯂꯥꯡꯂꯦꯟ ꯅꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯄꯨꯛ ꯊꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯔ ꯃꯥꯜꯂꯦꯅꯦꯍꯦ ꯅꯪꯒꯤ ꯅꯄꯥꯁꯦ ꯀꯥꯟꯅꯗ꯭ꯔꯕ ꯃꯤꯅꯤꯅꯦꯍꯦ ꯄꯥꯕ ꯅꯪ ꯑꯗꯨꯝꯅ ꯀꯞꯀꯅꯣ ꯁꯤ ꯈꯣꯡꯁꯤ ꯏꯂꯣꯏ ꯊꯣꯛꯑꯦ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯁꯤ ꯄꯥꯕꯅ ꯀꯞꯄ ꯎꯔꯒ ꯑꯩꯁꯨ ꯀꯞꯅꯤꯡꯉꯦꯕ ꯏꯃꯥꯁꯤ ꯌꯥꯝ ꯐꯠꯇꯦ ꯅꯨꯡꯊꯤꯟꯅꯤ ꯃꯅꯦ ꯊꯕꯥꯗꯣ ꯄ꯭ꯔꯞ ꯂꯥꯛꯏ ꯄꯥꯔꯤꯌꯥ ꯍꯥꯏ ꯄꯥꯔꯤꯌꯥ ꯅꯪꯕꯨ ꯇꯥꯗ꯭ꯔꯣ ꯍꯩꯃ ꯏꯅꯦ ꯂꯥꯛꯏꯗꯅ ꯊꯕꯥꯇꯣꯟꯗꯤ ꯂꯩꯇ꯭ꯔꯣ ꯍꯥ ꯀꯩꯊꯦꯜ ꯆꯠꯈꯤꯕꯅꯤ ꯃꯥꯗꯤ ꯁꯣꯏꯗ꯭ꯔꯦ ꯃꯥ ꯁꯣꯏꯗꯅ ꯑꯣꯏꯔꯝꯅꯤꯕ ꯑꯩꯅ ꯈꯪꯉꯕꯅꯦꯕ ꯃꯥ ꯃꯥꯜꯂꯦꯅ ꯏꯅꯦ ꯀꯔꯤꯕꯨꯅꯣ ꯅꯪ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯁꯦ ꯌꯦꯡꯉꯣꯕ ꯊꯕꯥꯅ ꯇꯧꯔꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯍꯥꯟꯈꯩ ꯐꯖꯅ ꯈꯪꯗ꯭ꯔꯤꯀꯥꯟꯗꯗꯤ ꯑꯩ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯅꯤ ꯄꯥꯔꯤꯌꯥ ꯅꯪ ꯋꯥꯒꯗꯧꯔꯤ ꯅꯪꯕꯨ ꯀꯩꯁꯨ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯏꯅꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯗꯨꯅ ꯅꯪ ꯊꯕꯥꯇꯣꯟꯗꯗꯤ ꯇꯝꯃꯨ ꯊꯕꯥꯁꯤ ꯂꯨꯅ ꯅꯨꯄꯥ ꯀꯣꯏ ꯀꯨꯏꯔꯦ ꯃꯤꯌꯥꯝꯅ ꯆꯤꯃꯣꯟ ꯉꯥꯡꯅꯔꯤꯁꯤ ꯅꯪꯅ ꯀꯔꯤꯁꯨ ꯊꯣꯛꯇꯕꯒꯤ ꯇꯥꯗꯕ ꯑꯣꯏꯔꯝꯅꯤ ꯃꯥꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯍꯅꯨꯕꯅꯦꯃꯤ ꯅꯪꯕꯣ ꯑꯩꯗꯤ ꯂꯣꯏꯔꯦꯗꯀꯣ ꯀꯔꯤ ꯃꯥꯅ ꯑꯗꯨꯒꯨꯝꯕ ꯇꯧꯔꯕ ꯌꯦꯡꯉꯣꯏ ꯅꯤꯡꯊꯤꯅ ꯐꯖꯅ ꯊꯦꯝꯃꯨꯀꯣ ꯃꯤꯌꯥꯝꯅ ꯐꯖꯅ ꯈꯪꯅꯗ꯭ꯔꯤꯀꯥꯟꯗꯀꯣ ꯍꯌꯦꯡ ꯃꯤꯌꯥꯝ ꯈꯪꯅꯔꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯑꯩ ꯆꯥꯛꯏꯗ ꯑꯩꯈꯣꯏ ꯊꯕꯥꯇꯣꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕꯁꯤ ꯏꯅꯦ ꯌꯥꯔꯦꯗꯣ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯥ ꯍꯟꯗꯛꯇꯤ ꯌꯥꯝ ꯍꯣꯡꯉꯕꯅꯤ ꯑꯩꯒꯤ ꯆꯤꯊꯛꯇ ꯅꯣꯡꯃꯗ ꯋꯥ ꯈꯨꯝꯗꯕ ꯃꯥꯅ ꯍꯟꯗꯛꯇꯤ ꯌꯥꯝ ꯈꯨꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯀꯦꯅꯤ ꯃꯥꯅ ꯁꯦꯝꯃꯤꯁꯦ ꯁꯦꯝꯖꯁꯅꯨ ꯈꯜꯂꯕꯅꯤꯅꯦ ꯊꯕꯥꯇꯣꯟꯁꯦ ꯑꯩꯉꯣꯟꯗ ꯂꯩꯕꯗꯤ ꯋꯥꯔꯕꯅꯤ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯉꯥꯡꯗꯨꯅ ꯌꯦꯡꯒꯦ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯅꯤꯡꯊꯤꯅ ꯃꯅꯦ ꯃꯥꯁꯨ ꯆꯠꯈ꯭ꯔꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯦꯡꯖꯤꯜꯂꯛꯑꯕꯨꯛ ꯊꯕꯥꯇꯣꯟ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ ꯂꯥꯡꯂꯦꯟꯅ ꯄꯥꯕ ꯏꯃꯥꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯍꯥ ꯅꯪꯕꯨ ꯇꯨꯝꯅꯤꯡꯉꯕꯣ ꯍꯜꯂꯛꯑꯅꯤꯁꯤ ꯄꯥꯕ ꯑꯁ꯭ꯋꯥꯏꯕꯨꯛꯇꯤ ꯌꯦꯡꯉꯨꯒꯦ ꯅꯃꯥ ꯍꯜꯂꯛꯑꯕ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯂꯥꯛꯀꯦ ꯄꯥꯕ
ꯏꯆꯥ ꯋꯥꯅꯕꯅꯤ ꯆꯪꯉꯣ ꯏꯃꯨꯡꯗ ꯇꯨꯝꯃꯝꯃꯨ ꯉꯁꯥꯏꯗꯣ ꯁꯤꯜꯂꯨꯕꯒꯤ ꯆꯩꯅꯥꯗꯨꯅ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯌꯥꯗꯗꯨꯅ ꯋꯥꯅ ꯆꯩ ꯑꯃꯗ ꯁꯧꯗꯨꯅ ꯄꯥꯔꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯕꯨ ꯉꯥꯏꯕ ꯊꯣꯛꯂꯛꯏ ꯊꯕꯥ ꯃꯈꯣꯡꯅ ꯂꯥꯛꯏ ꯊꯦꯡꯅꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯩꯒꯤꯅꯣ ꯑꯗꯥꯝ ꯊꯦꯡꯉꯕꯨꯛꯇ ꯍꯜꯂꯛꯅꯤ ꯈꯪꯗ꯭ꯔꯤꯗꯦ ꯍꯥ ꯌꯨꯝ ꯆꯪꯉꯨ ꯊꯕꯥꯇꯣꯟ ꯃꯁꯥꯗꯣ ꯄꯥꯈꯠꯂꯤ ꯁꯟ ꯒꯥꯔꯤ ꯐꯪꯍꯧꯗ꯭ꯔꯕ ꯊꯕꯥꯇꯣꯟ ꯒꯝ ꯒꯝ ꯆꯠꯂꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯄꯥꯔꯤ ꯃꯥꯁꯨ ꯌꯥꯝ ꯋꯥꯅ ꯂꯥꯛꯏ ꯑꯗ ꯑꯃꯨꯛꯀꯁꯨ ꯇꯨꯁꯤꯜꯂꯤ ꯂꯝꯕꯤꯗꯣ ꯃꯝꯕꯅꯤꯅ ꯑꯃꯝꯕꯁꯤꯗ ꯀꯩꯒꯤ ꯊꯣꯔꯛꯏꯅꯣ ꯁꯤ ꯁꯣꯛꯄ꯭ꯔꯣ ꯁꯣꯜꯀꯠ ꯑꯩ ꯁꯣꯛꯇꯦ ꯏꯃꯨꯡ ꯆꯪꯉꯛꯏ ꯃꯄꯨꯔꯣꯏꯕꯅ ꯁꯥꯎꯅ ꯅꯪ ꯑꯩꯅ ꯉꯥꯡꯕ ꯁꯛꯄꯁꯦ ꯂꯧꯔꯣꯏꯗꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯗꯨꯛ ꯊꯦꯡꯉꯕꯨꯛꯇ ꯅꯪ ꯌꯨꯝꯗ ꯍꯜꯂꯛꯅꯤ ꯈꯪꯗꯕ ꯅꯠꯇ꯭ꯔꯣ ꯏꯆꯥ ꯑꯃ ꯂꯩꯍꯧꯔꯤ ꯏꯋꯥ ꯑꯃ ꯂꯩꯍꯧꯔꯤ ꯍꯥꯏꯕ ꯈꯟꯗꯕ ꯅꯠꯇ꯭ರೋ ꯑꯁꯨꯝ ꯅꯪ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯃꯪꯗꯕꯨ ꯃꯪꯂꯨꯗꯕꯅꯤ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯅꯠꯇ꯭ꯔꯣ ꯂꯝꯀꯦꯠ ꯂꯝꯍꯥꯏꯕꯤ ꯀꯩꯅꯣꯗ ꯅꯪꯅ ꯗꯥꯝ ꯁꯥꯎꯔꯤꯗꯤ ꯍꯥ ꯋꯥꯒ ꯋꯥꯕꯒ ꯈꯠꯅꯕꯒ ꯍꯧꯔꯛꯀꯅꯨꯗ ꯉꯥꯏꯍꯥꯛꯇꯣ ꯄꯣꯊꯥꯒꯦ ꯅꯪꯒꯤ ꯄꯣꯠ ꯑꯗꯨꯝ ꯂꯧꯕꯤ ꯍꯥꯏꯕ ꯍꯅꯨꯕꯗꯣ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯄꯣꯠ ꯂꯩꯔꯤꯕ꯭ꯔꯣ ꯍꯥ ꯀꯥꯏꯗꯩ ꯍꯟꯅꯨꯕꯅꯣꯍꯦ ꯈꯪꯗꯦꯀꯣ ꯑꯩ ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯑꯩꯅ ꯈꯪꯉꯝꯃꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ ꯍꯥ ꯅꯪꯁꯦ ꯃꯧꯅꯤ ꯃꯧ ꯀꯔꯤꯒꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯆꯠꯂꯤ ꯍꯥ ꯑꯩꯁꯦ ꯈꯪꯉꯔꯣꯏ ꯎꯔꯔꯣꯏ ꯁꯤꯅꯤꯅꯦ ꯅꯪꯅ ꯈꯪꯅꯔꯤꯕ ꯅꯨꯄꯥꯗꯣ ꯀꯥꯏꯗꯩꯅꯣ ꯍꯥ ꯀꯥꯏꯗꯩ ꯅꯨꯄꯥꯅꯣꯍꯦ ꯃꯣꯏ ꯇꯥꯗꯁꯤꯗꯤ ꯑꯗꯨꯛꯅ ꯆꯤꯟꯊꯤꯕ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯅꯪꯅ ꯏꯕꯣ ꯁꯤꯗꯅ ꯆꯠꯄ ꯊꯕꯥꯇꯣꯟ ꯑꯩꯅ ꯏꯔꯦꯟꯖꯅ ꯍꯥꯏꯔꯤꯁꯤ ꯅꯪꯅ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯍꯟꯗꯣꯛ ꯅꯪ ꯑꯩꯒꯤ ꯈꯟꯗ꯭ꯔꯁꯨ ꯅꯆꯥꯁꯤꯒꯤ ꯈꯜꯂꯣ ꯊꯕꯥ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯅꯪꯅ ꯆꯠꯅ ꯋꯥꯈꯜ ꯇꯧ ꯀꯅꯥꯅ ꯀꯩ ꯍꯥꯏꯖꯤꯜꯂꯝꯃꯒꯦ ꯑꯃꯨꯛ ꯑꯩꯅ ꯀꯩꯊꯦꯜ ꯆꯠꯂꯤꯁꯦ ꯄꯨꯛ ꯊꯟꯅꯕ ꯈꯪꯉꯕ ꯆꯦꯡꯁꯤ ꯋꯥꯠꯂꯛꯏꯕ ꯁꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯣꯏ ꯍꯤꯡꯗꯨꯅ ꯂꯩꯕ ꯉꯝꯒꯗ꯭ꯔꯣ ꯍꯣꯏ ꯅꯪꯅ ꯄꯨꯔꯛꯂꯤꯕ ꯆꯦꯡꯁꯦ ꯃꯥꯅ ꯁꯦꯜ ꯄꯤꯔꯒ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯑꯩ ꯃꯤꯒꯤ ꯃꯔꯜ ꯆꯥꯅꯤꯡꯗꯦ ꯑꯩ ꯅꯨꯄꯥꯅꯤ ꯑꯩꯒꯤꯁꯨ ꯁꯤꯡꯗꯤ ꯁꯤꯗ ꯏ ꯆꯦꯜꯂꯤ ꯑꯩꯁꯨ ꯊꯕꯛ ꯁꯨꯒꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯕ ꯅꯪ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ ꯄꯥꯔꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯇꯨꯝꯕ ꯆꯪꯈꯤ ꯊꯕꯥꯇꯣꯟ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯏꯟꯗꯦ ꯑꯗꯨꯝ ꯄꯤꯁꯛꯀ ꯈꯪꯅꯔꯝꯃꯤ ꯀꯩꯊꯦꯜꯗꯤ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯃꯄꯨꯔꯣꯏꯕꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏ ꯑꯗꯨꯕꯨ ꯊꯕꯥ ꯃꯥꯅ ꯇꯥꯕꯤꯗꯦ ꯌꯥꯕꯤꯗꯦ ꯌꯥꯏꯐ ꯁꯥꯎꯅ ꯊꯣꯡꯒꯥꯗꯒꯤ ꯆꯪꯉꯛꯏ ꯑꯣ ꯄꯥꯕ ꯆꯤꯔꯥꯏ ꯇꯥꯡꯕ ꯄꯥꯕ ꯍꯅꯨ ꯊꯪꯗ ꯄꯥꯈꯪ ꯁꯥꯕ ꯄꯥꯕ ꯀꯥꯏꯂꯦ ꯊꯣꯔꯣ ꯍꯥꯏ ꯀꯩꯗꯧꯔꯦ ꯅꯪꯅ ꯁꯨꯃꯥꯡ ꯃꯇꯣꯟꯁꯤꯗ ꯂꯥꯎꯔꯤꯗꯤ ꯍꯥ ꯀꯩꯅꯣꯕ ꯄꯥꯕꯅ ꯈꯜꯂꯤꯁꯤ ꯑꯣ ꯑꯩꯁꯦ ꯄꯥꯈꯪ ꯐꯥꯔꯕꯅꯤꯀꯣ ꯑꯩ ꯆꯠꯂꯤꯗ ꯏꯅꯥꯁꯤ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯐꯔꯛꯀꯗ꯭ꯔꯥ ꯈꯟꯕꯅꯤ ꯍꯦꯟꯗꯨꯝ ꯍꯦꯟꯖꯤꯜꯂꯤ ꯅꯠꯇꯦ ꯅꯆꯥ ꯑꯩꯒꯤꯁꯨ ꯈꯤꯇꯪ ꯃꯥꯏꯁꯤ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯅꯤꯗ ꯑꯗꯨꯛ ꯌꯥꯝ ꯍꯅꯨꯊꯪꯗ ꯂꯦꯝꯖꯗ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏ ꯋꯥꯅꯤꯗ ꯑꯩꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯅꯪꯅ ꯆꯠꯄ ꯌꯥꯕ ꯆꯠꯂꯨꯔꯦ ꯍꯥꯏꯔꯒ ꯃꯀꯣꯛ ꯃꯃꯩ ꯁꯝꯅꯗꯕ ꯋꯥ ꯉꯥꯡꯉꯤꯗꯤ ꯀꯔꯤꯒꯤꯅꯣ ꯌꯥꯏꯐ ꯁꯨꯃꯥꯡꯗꯨꯗ ꯒꯤꯠ ꯍꯦꯛ ꯐꯝꯗꯨꯅ ꯄꯦꯔꯤ ꯄꯦꯔꯤ ꯑꯣꯏ ꯃꯥ ꯁꯤꯒꯠꯅꯤ ꯅꯪꯅ ꯉꯟꯇꯥ ꯁꯤꯒꯤꯗꯅ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯄꯥꯈꯪ ꯐꯥ ꯂꯩꯔꯦ ꯑꯣꯏ ꯃꯥ ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯆꯥ ꯂꯩꯔꯕꯤ ꯅꯨꯄꯤ ꯀꯣꯏꯔꯦ ꯑꯩꯒꯤ ꯃꯍꯨꯠ ꯃꯥꯅ ꯄꯥꯈꯪ ꯐꯥꯔꯒ ꯂꯩꯔꯦ ꯏꯃꯥꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ ꯅꯆꯥꯒꯤ ꯑꯋꯥꯕꯁꯦ ꯑꯣꯏ ꯃꯥ ꯅꯃꯥꯗ ꯀꯧꯔꯒ ꯀꯞꯀꯅꯨꯅꯦꯍꯦ ꯑꯩ ꯅꯥꯇꯣꯟꯗꯒꯤ ꯄꯤ ꯇꯥꯒꯦ ꯇꯧꯏꯅꯦꯍꯦ ꯂꯥꯏꯋꯣꯏꯈ꯭ꯔꯕꯤ ꯅꯃꯥꯗꯣ ꯑꯗꯨꯝꯅ ꯀꯧꯗꯨꯅ ꯀꯞꯄꯗ ꯍꯣꯏꯗꯦ ꯑꯗꯨꯗꯤ ꯀꯩꯒꯤ ꯄꯥꯕꯗꯤ ꯅꯨꯄꯤ ꯀꯣꯏꯔꯤ ꯍꯥ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯍꯟꯅꯨꯔꯕ ꯑꯩꯅ ꯀꯣꯏꯔꯦꯀꯣ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯀꯔꯤꯒꯤ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯄ ꯍꯥ ꯃꯤ ꯃꯈꯥꯒꯤ ꯃꯤ ꯁꯈꯤꯅ ꯍꯥꯏꯔꯕꯅꯤ ꯅꯣꯏ ꯄꯥꯕꯗꯣ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯧꯅ ꯑꯃꯒ ꯈꯪꯅꯩ ꯍꯥꯏꯅꯦ ꯕꯥꯕꯥ ꯑꯩꯗꯤ ꯍꯥꯏꯖꯍꯧꯔꯤꯁꯤꯅꯤ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯐꯝꯗꯣ ꯊꯨꯅ ꯍꯟꯗꯣꯛꯀꯣ ꯅꯠꯇ꯭ꯔꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯌꯥꯏꯐ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯆꯪꯈꯤ ꯂꯩꯀꯥꯏ ꯃꯤꯁꯤꯁꯨ ꯐꯠꯇꯦꯍꯦ ꯃꯊꯧ ꯇꯧꯈꯤꯗꯦ ꯍꯥꯏꯗꯤ ꯃꯤꯒꯤꯒꯁꯨ ꯑꯃꯨꯛ ꯄꯥꯟꯅꯔꯤꯅꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯦꯡꯁꯤꯜꯂꯤꯁꯦ ꯑꯁ ꯂꯨꯗꯣꯔꯤꯍꯦ ꯏꯆꯥ ꯀꯣꯛꯆꯥꯛꯅ ꯈꯪꯈ꯭ꯔꯕꯅꯤꯅ ꯑꯁ ꯑꯩ ꯀꯣꯛ ꯍꯅꯨ ꯊꯪꯗ ꯀꯣꯛꯀ ꯂꯣꯏ ꯁꯥꯔꯤꯗ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯄꯤꯁꯛꯀ ꯊꯕꯥꯇꯣꯟꯒꯗ ꯎꯅꯔꯝꯃꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯇꯥꯗꯥ ꯑꯩꯈꯣꯏ ꯅꯨꯄꯥꯗꯣ ꯈꯪꯉ ꯃꯥꯜꯂꯤ ꯑꯩ ꯍꯧꯖꯤꯛ ꯀꯩ ꯇꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯥ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯥꯎꯏ ꯑꯗꯨꯒꯤꯔꯣ ꯅꯪ ꯑꯩꯒꯤ ꯏꯇꯨꯡ ꯏꯂꯣꯟꯗꯅ ꯃꯥꯅ ꯅꯪꯕꯨ ꯐꯨꯕ꯭ꯔꯣ ꯍꯥ ꯐꯨꯗꯦ ꯉꯝꯃꯣꯏꯗ ꯇꯥ ꯄꯤꯁꯛꯀꯤ ꯃꯇꯨꯡ ꯏꯟꯅꯕꯗꯤ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯅꯪ ꯉꯥꯏꯕꯗ ꯑꯩ ꯁꯤꯈꯤꯕꯅ ꯍꯥꯟꯈꯤꯕꯁꯨ ꯌꯥꯏ ꯑꯩꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯏꯁꯥꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯔꯒ ꯃꯥ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯅꯦ ꯑꯁ ꯕꯤꯠꯀ ꯂꯣꯏ ꯇꯦꯛꯑꯦꯗ ꯃꯤꯅ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯁꯥꯁꯦ ꯍꯥꯏꯔꯒ ꯑꯁ ꯇꯣꯛ ꯌꯥꯔꯦꯍꯦ ꯑꯃꯨꯛ ꯅꯧꯊꯔꯛꯑꯗꯅ ꯑꯗꯩ ꯁꯔꯨꯛ ꯐꯤꯔꯣꯜ ꯂꯩꯕꯤꯒꯦ ꯂꯥꯎ ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯤ ꯆꯠꯂꯒꯨꯝꯁꯤ ꯑꯩ ꯉꯁꯤꯗꯤ ꯍꯜꯂꯒꯦꯀꯣ ꯇꯥꯗ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯤꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯍꯥꯏꯅꯔꯤꯕ ꯋꯥꯗꯨ ꯄꯥꯔꯤ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯗ ꯐꯖꯕ ꯋꯥ ꯀꯌꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯇꯥꯕ ꯀꯧꯕ ꯇꯥꯕꯤꯗꯦ ꯉꯁꯤꯁꯨ ꯍꯥꯏꯔꯤ ꯊꯕꯥꯇꯣꯟ ꯅꯪ ꯃꯧꯅꯤ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯆꯠꯇꯣ ꯍꯌꯦꯡ ꯃꯤꯅ ꯈꯪꯅꯔꯛꯂꯕꯗꯤ ꯅꯪ ꯍꯤꯡꯅꯤꯡꯕ ꯄꯣꯛꯂꯣ ꯃꯤꯅ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯔꯕꯅꯤ
ꯑꯃꯨꯛꯀ ꯁꯣꯏꯔꯤ ꯅꯪꯅ ꯊꯝꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯍꯟꯗꯣꯛ ꯍꯥꯟꯅꯒꯤ ꯃꯇꯧꯒ ꯑꯃꯨꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯔꯁꯤ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯦ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯀꯩꯅꯣ ꯅꯪꯒꯤ ꯅꯅꯥꯛꯇ ꯋꯥꯅ ꯂꯦꯟꯗꯣꯏ ꯁꯔꯨꯛ ꯑꯩꯁꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯊꯤꯕꯅꯤ ꯁꯤꯗ ꯑꯁꯨꯛ ꯌꯥꯝ ꯌꯦꯠꯄꯤꯔꯦ ꯀꯩꯒꯤꯅꯣ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯁꯨ ꯑꯩ ꯆꯠꯈꯤꯒꯦ ꯋꯥꯔꯦ ꯑꯩ ꯏꯃꯨꯡꯁꯤ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯅꯪꯉꯣꯟꯗ ꯂꯩꯔꯨꯕꯗꯒꯤ ꯄꯨꯟꯁꯤꯁꯦ ꯈꯪꯉꯨ ꯊꯛꯇ ꯃꯥꯡꯉꯕꯅꯤ ꯅꯪꯕꯨ ꯅꯨꯄꯥꯔꯣ ꯍꯥ ꯅꯨꯄꯤꯅ ꯄꯨꯁꯤꯜꯂꯒ ꯆꯥꯔ ꯑꯗꯨꯝ ꯂꯩꯔꯤꯗꯣ ꯏꯀꯥꯏꯗ꯭ꯔꯣ ꯍꯥ ꯈꯔꯁꯨ ꯈꯪꯕ ꯌꯥꯔꯕꯅꯤ ꯃꯄꯨꯔꯣꯏꯕꯅ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯅꯪꯃꯛꯅ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯕꯀꯣ ꯑꯩꯁꯦ ꯅꯪꯒꯤ ꯀꯅꯥꯅꯣ ꯍꯥ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯅꯆꯥ ꯂꯩꯔꯕꯤ ꯅꯪꯅ ꯑꯇꯣꯞꯄ ꯂꯝ ꯂꯥꯟꯕ ꯀꯅꯥꯒꯤ ꯏꯔꯥꯡ ꯇꯧꯕ ꯐꯅꯗꯤ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯅꯪ ꯌꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯍꯥ ꯅꯪꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯅ ꯐꯔꯦ ꯈꯜꯂꯗꯤ ꯑꯩ ꯀꯩꯁꯨ ꯉꯁꯤꯗꯒꯤ ꯅꯪꯉꯣꯟꯗ ꯌꯦꯠꯂꯣꯏ ꯅꯔꯤꯡꯇꯝꯖꯧ ꯑꯗꯨꯕꯨ ꯅꯪ ꯃꯧꯅꯤ ꯅꯆꯥ ꯅꯋꯥ ꯂꯩꯔꯕꯤꯅꯤ ꯍꯥꯏꯕꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯗꯕ ꯐꯩ ꯑꯩꯅ ꯉꯥꯡꯕꯗ ꯂꯧꯗꯕꯤ ꯅꯪꯗꯤ ꯁꯃꯥꯖꯅ ꯋꯥꯔꯛꯆꯅꯤ ꯆꯠꯈ꯭ꯔ ꯆꯠꯂꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯂꯝꯕꯤꯗ ꯆꯠꯀꯅꯤ ꯑꯩꯁꯨ ꯅꯣꯏꯁꯨ ꯅꯣꯏꯒꯤ ꯊꯣꯛꯄ ꯑꯩꯁꯨ ꯑꯩꯒꯤ ꯊꯣꯛꯄ ꯍꯣꯏ ꯅꯪꯅ ꯆꯠꯈꯤꯕꯗ ꯑꯩꯒꯤ ꯆꯥꯂꯥꯛꯂꯦꯟꯗꯣ ꯄꯨꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇꯣ ꯑꯃꯨꯛ ꯆꯨꯔꯛꯀꯅꯤ ꯑꯩꯁꯨ ꯅꯨꯄꯥꯅꯤ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯇꯗꯤ ꯏꯆꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯀꯅꯤ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥ ꯁꯤꯈ꯭ꯔꯦ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯑꯒ ꯏꯄꯥ ꯏꯆꯥꯕꯨ ꯊꯥꯛꯏꯕ ꯑꯣꯏꯔꯦꯀꯣ ꯈꯟꯖꯤꯜꯂꯨꯕꯗ ꯏꯁꯥ ꯏꯇꯣꯝꯇ ꯍꯪꯒꯣꯏꯕ ꯄꯣꯛꯆꯩ ꯅꯪ ꯅꯨꯄꯤꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯀꯥꯎꯗꯕ ꯐꯩ ꯈꯣꯡꯐꯝ ꯑꯃ ꯁꯣꯏꯕꯗ ꯃꯤꯌꯥꯝ ꯇꯤꯟ ꯁꯤꯠꯅꯐꯝꯅ ꯍꯥꯏꯕꯁꯦ ꯀꯥꯎꯅꯨꯀꯣ ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯪꯒꯤ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯑꯩ ꯀꯩꯁꯨ ꯊꯤꯡꯉꯣꯏ ꯊꯕꯥꯇꯣꯟ ꯁꯥꯎꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯈꯤ ꯂꯥꯡꯂꯦꯟꯅ ꯄꯥꯕ ꯏꯃꯥꯁꯤ ꯀꯥꯏꯗ ꯆꯠꯈꯤꯅꯣ ꯄꯥꯕ ꯏꯃꯥꯁꯤ ꯈꯥꯝꯃꯣ ꯂꯥꯡꯂꯦꯟ ꯅꯪ ꯅꯃꯥꯕꯨ ꯈꯥꯝꯃꯣ ꯍꯥꯏꯔꯅꯨ ꯃꯅꯤꯡ ꯇꯝꯖꯈ꯭ꯔꯁꯅꯨ ꯅꯃꯥꯁꯦ ꯌꯨꯝ ꯄꯨꯅꯕ ꯍꯣꯠꯅꯕꯗ ꯋꯥꯔꯕꯅꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯊꯤꯖꯕꯅꯤ ꯀꯩꯅꯣ ꯄꯥꯕ ꯅꯪ ꯍꯥꯏꯗꯣ ꯁꯤ ꯏꯃꯥꯁꯤ ꯈꯥꯝꯃꯣ ꯅꯪ ꯄꯥꯕꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ꯭ꯔꯣ ꯍꯥ ꯅꯃꯥꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕꯗ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯕꯅꯦ ꯅꯃꯥꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯕꯗ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯑꯩ ꯁꯥꯎꯗꯦ ꯋꯥꯔꯧꯗꯦ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯗꯕꯒꯤ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯊꯤꯖꯈꯤꯕꯅꯤ ꯄꯥꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯞꯅꯨꯁꯤ ꯄꯥꯕꯅ ꯀꯞꯄꯒ ꯑꯍꯤꯡꯕ ꯉꯝꯗꯦꯕ ꯃꯆꯥ ꯃꯥꯕꯨ ꯃꯄꯥꯅ ꯊꯦꯝꯕꯤꯔꯝꯃꯤ ꯊꯕꯥꯇꯣꯟ ꯃꯥꯁꯨ ꯄꯥꯔꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯦ ꯃꯄꯥꯝꯗ ꯂꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯊꯕꯥꯇꯣꯟꯒꯤ ꯃꯃꯥꯅ ꯃꯆꯥꯗ ꯉꯥꯡꯉꯤ ꯀꯔꯤꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯤ ꯍꯥ ꯅꯪꯅ ꯇꯧꯔꯤꯁꯤꯅ ꯆꯨꯝꯃꯦ ꯈꯜꯂꯤꯕ꯭ꯔꯣ ꯅꯪꯁꯤ ꯃꯧꯅꯦ ꯃꯧ ꯑꯗꯨꯁꯨ ꯅꯆꯥ ꯅꯋꯥ ꯂꯩꯔꯕꯤ ꯄꯥꯔꯤꯗꯨꯅ ꯀꯔꯤꯅꯣ ꯈꯜꯂꯝꯗꯣꯏꯅꯣ ꯅꯪꯁꯦ ꯅꯆꯥ ꯅꯨꯡꯁꯤꯕꯨ ꯄꯣꯛꯇ꯭ꯔꯕ꯭ꯔꯣ ꯅꯪ ꯅꯕꯨꯡꯅ ꯇꯥꯔꯗꯤ ꯁꯣꯏꯅ ꯍꯥꯠꯄꯤꯔꯅꯤꯀꯣ ꯅꯪ ꯏꯃꯥ ꯑꯩ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯅꯨꯡꯉꯥꯏꯕ ꯐꯪꯗꯅ ꯁꯤꯗꯣꯏ ꯁꯔꯨꯛ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯊꯤꯕꯅꯤ ꯃꯁꯤꯗ ꯏꯃꯥ ꯍꯣꯏꯅ ꯑꯗꯥꯝ ꯁꯥꯎꯔꯤꯗꯤ ꯀꯩꯒꯤꯅꯣ ꯍꯥ ꯏꯃꯥꯒꯤ ꯕꯦꯝꯃ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦꯀꯣ ꯃꯧ ꯍꯥꯏꯁꯤꯗꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯀꯗꯕꯅꯤ ꯃꯧ ꯑꯗꯨꯅ ꯋꯥꯈꯜ ꯅꯦꯅꯥ ꯇꯥꯅ ꯂꯩꯔꯕ ꯃꯇꯝꯗ ꯏꯃꯨꯡ ꯑꯗꯨ ꯅꯦꯅꯥ ꯇꯥꯅ ꯁꯥꯟꯇꯤꯗ ꯂꯩꯕꯅꯤ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯉꯥꯎꯔꯛꯂꯕꯗꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯉꯥꯎꯕ ꯇꯥꯕꯅꯤ ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯃꯪ ꯑꯅꯤꯁꯨ ꯐꯗꯦ ꯅꯪꯅ ꯍꯧꯖꯤꯛ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯗꯣ ꯍꯟꯗꯣꯛ ꯅꯪ ꯀꯩꯁꯨ ꯍꯅꯨꯕ ꯑꯗꯨꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯗꯣꯏ ꯅꯠꯇꯦ ꯃꯉꯣꯟꯗ ꯂꯩꯔꯒ ꯁꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅꯦ ꯍꯅꯨꯕꯗꯨꯗ ꯑꯣꯏꯅ ꯂꯩꯔꯒ ꯁꯤꯖꯔꯒꯦ ꯕꯦꯃꯥ ꯅꯄꯨꯔꯣꯏꯕꯅ ꯀꯜꯂꯤꯉꯩꯗꯗꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯔꯤꯗꯨꯅꯤ ꯃꯥꯅ ꯁꯣꯜꯂꯛꯑꯕ ꯃꯇꯝꯗ ꯅꯪꯅ ꯉꯥꯛꯄꯤꯒꯗꯕꯅꯤ ꯉꯥꯛꯄꯤꯒꯗꯕ ꯅꯪꯅ ꯉꯥꯛꯄꯤꯗ꯭ꯔꯕꯗꯤ ꯃꯥ ꯍꯧꯖꯤꯛ ꯀꯩ ꯑꯣꯏꯔꯝꯅꯤ ꯊꯕꯥ ꯅꯪ ꯋꯥꯈꯜ ꯈꯜꯂꯨ ꯅꯪ ꯑꯉꯥꯡ ꯅꯠꯇꯦꯀꯣ ꯏꯃꯥ ꯋꯥ ꯌꯥꯝ ꯉꯥꯡꯅꯤꯡꯗꯦ ꯑꯗꯨꯒ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕ ꯍꯥꯏꯁꯤꯁꯨ ꯐꯖꯕ ꯅꯠꯇꯦ ꯅꯪꯕꯨ ꯀꯩꯁꯨ ꯄꯥꯔꯤꯅ ꯀꯧꯕ ꯂꯥꯛꯑꯣ ꯆꯠꯂꯣ ꯅꯪ ꯄꯥꯔꯤꯗ ꯍꯥꯏꯖꯧ ꯑꯣ ꯏꯃꯥꯒꯤꯁꯤ ꯑꯩꯁꯦ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗ꯭ꯔꯤꯔꯣ ꯍꯥ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯀꯣꯛꯁꯤꯒꯤꯗ ꯁꯥꯟꯇꯤꯗ ꯂꯩꯒꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯄꯥꯔꯤ ꯃꯥꯁꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯥꯅ ꯑꯉꯝꯕ ꯊꯕꯛ ꯈꯔ ꯆꯠꯇꯨꯅ ꯁꯦꯜ ꯇꯥꯜꯂꯤ ꯑꯗꯨꯒ ꯃꯆꯥꯒꯤ ꯄꯨꯛ ꯊꯜꯍꯜꯂꯤ ꯃꯥꯕꯨ ꯃꯤꯔꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯤ ꯊꯕꯥ ꯃꯥꯕꯨꯗꯤ ꯅꯣꯡꯃꯗ ꯀꯧꯔꯨꯗ꯭ꯔꯤ ꯃꯈꯣꯡꯗꯣ ꯌꯥꯗ ꯌꯥꯗ ꯉꯥ ꯈꯔ ꯐꯥꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯂꯥꯡꯂꯦꯟ ꯄꯥꯒꯤ ꯕꯦꯝꯃ ꯏꯄꯥ ꯂꯥꯛꯑꯦꯍꯦ ꯊꯣꯔꯛꯑꯣ ꯕꯥꯕꯥ ꯑꯩꯗꯤ ꯅꯪ ꯂꯥꯛꯄ ꯉꯥꯏꯕꯗ ꯀꯌꯥꯝ ꯋꯥꯏ ꯉꯔꯥꯡꯁꯨ ꯆꯥꯛ ꯆꯥꯗꯕꯒꯤ ꯄꯨꯛꯁꯦ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯡꯉꯤ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯗꯣꯏꯔꯣ ꯉꯁꯤꯗꯤ ꯆꯔꯥ ꯍꯦꯜꯂꯔꯣꯏ ꯇꯨ ꯄꯥꯕꯅ ꯉꯥ ꯐꯥꯔꯛꯏ ꯇꯨ ꯁꯤ ꯌꯣꯟꯊꯣꯛꯑꯒ ꯆꯦꯡ ꯋꯥꯜꯂꯒ ꯄꯨꯛ ꯊꯟꯅ ꯆꯥꯗꯣꯏꯅꯤ ꯕꯥꯕꯥ ꯉꯥ ꯊꯣꯡꯕ ꯆꯥꯗꯣꯏꯔꯣ ꯌꯥꯝ ꯍꯥꯎꯅꯤ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯔꯔꯣꯏꯁꯤ ꯍꯌꯦꯡ ꯄꯥꯕꯅ ꯂꯦꯝꯂꯩ ꯉꯥꯕꯨ ꯃꯌꯥꯝ ꯐꯥꯔꯒ ꯑꯣꯏꯅ ꯆꯥꯁꯤ ꯉꯁꯤꯗꯤ ꯉꯥꯁꯤ ꯌꯣꯟꯊꯣꯛꯑꯒ ꯆꯦꯡ ꯑꯣꯏꯅ ꯋꯥꯜꯂꯨꯒꯦ ꯑꯗꯨꯒ ꯍꯪꯒꯥꯝ ꯊꯣꯡꯂꯒ ꯑꯣꯏꯅ ꯆꯥꯔꯁꯤꯀꯣ ꯍꯣꯏ ꯄꯥꯕ ꯑꯗꯨ ꯄꯥꯕ ꯏꯃꯥꯗꯣ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯍꯥ ꯀꯩꯒꯤꯅꯣ ꯄꯥꯕ ꯅꯪꯅ ꯏꯃꯥꯒ ꯈꯠꯅꯈ꯭ꯔꯤꯗꯣ ꯄꯥꯕ ꯏꯃꯥꯗꯣ ꯅꯨꯄꯥ ꯀꯣꯏꯔꯤꯔꯣ ꯍꯥ ꯂꯥꯡꯂꯦꯟ ꯅꯪ ꯏꯃꯥꯕꯨ ꯍꯪꯂꯅꯨꯗ ꯀꯣꯏꯗꯦꯗ ꯅꯃꯥꯗꯣ ꯅꯨꯄꯥ ꯅꯃꯥꯗꯣ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯂꯩꯕ ꯌꯥꯝ ꯋꯥꯔꯦ
ꯑꯗꯨꯒꯤ ꯅꯕꯣꯛ ꯍꯣꯏꯗ ꯂꯩꯔꯨꯒꯦ ꯍꯥꯏꯕ ꯅꯪꯕꯨ ꯄꯥꯕꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯣ? ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯏꯃꯥ ꯂꯩꯇꯕꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ꯫ ꯊꯕꯥ ꯃꯄꯨꯔꯣꯏꯕꯅ ꯃꯈꯣꯡ ꯌꯥꯗ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯕ ꯆꯠꯂꯦ ꯍꯥꯏꯕ ꯄꯥꯎꯁꯦ ꯇꯥꯔꯤ꯫ ꯑꯗꯒꯤ ꯃꯃꯥꯅꯁꯨ ꯉꯥꯡꯕꯗꯒꯤ ꯊꯕꯥ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯅꯨꯡꯉꯥꯏꯐꯝ ꯈꯪꯉꯛꯇ꯭ꯔꯤ꯫ ꯏꯊꯛ ꯏꯔꯥꯡꯗ ꯇꯥꯎꯔꯨꯔꯕꯤ ꯊꯕꯥꯗꯣ ꯃꯄꯨꯔꯣꯏꯕ ꯃꯆꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯎꯗꯕ ꯀꯨꯏꯕꯗꯒꯤ ꯎꯅꯤꯡꯂꯛꯏ꯫ ꯑꯌꯨꯛꯅꯤ ꯊꯕꯥ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯊꯣꯔꯛꯏ꯫ ꯊꯕꯥꯇꯣꯟ ꯃꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩ꯫ ꯑꯩꯅ ꯊꯥꯡꯖꯤꯜꯂꯤꯕ ꯈꯣꯡꯊꯥꯡꯁꯤ ꯀꯔꯤꯅꯣ? ꯑꯩꯁꯦ ꯏꯆꯥ ꯂꯩꯔꯕꯤꯅꯤꯀꯣ? ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯆꯨꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯜꯂꯤꯕ꯭ꯔꯥ? ꯃꯥꯅ ꯑꯩꯁꯦ ꯀꯩꯅꯤ ꯍꯥꯏꯅ ꯈꯜꯂꯝꯅꯤ? ꯀꯔꯝꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯑꯁꯨꯝꯅ ꯇꯧꯈꯤꯕ? ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅꯔꯝꯒꯅꯤ? ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯑꯁꯨꯛ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕ ꯊꯤꯔꯤꯀꯥꯟꯗ ꯃꯣꯏꯅ ꯀꯔꯝꯅ? ꯄꯤꯁꯛ ꯂꯥꯛꯇꯨꯅ ꯀꯔꯤ ꯈꯜꯂꯤꯅꯣ? ꯄꯣꯠ ꯌꯣꯜꯂ ꯍꯥꯏꯔꯒ? ꯀꯩꯁꯨ ꯈꯟꯗꯦꯗ, ꯎꯍꯧꯗ꯭ꯔꯦ ꯇꯥ ꯄꯤꯁꯛ ꯂꯥꯛꯄ꯫ ꯎꯔꯣꯏꯌꯦ ꯅꯪꯗꯤ꯫ ꯑꯁꯨꯝꯅ ꯄꯤꯁꯛꯀ ꯊꯕꯥꯇꯣꯟꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩꯗ ꯌꯥꯏꯐꯃꯥꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯉꯁꯥꯏꯗꯩ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯂꯤꯕꯅꯤ꯫ ꯋꯥ ꯉꯁꯤꯗꯤ ꯍꯨꯔꯥꯟꯕ ꯐꯥꯔꯤꯅꯦ꯫ ꯕꯥꯕꯥ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯣ꯫ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ? ꯁꯨꯝ ꯄꯣꯠ ꯂꯩꯒꯦꯅ ꯋꯥꯔꯤ ꯇꯧꯔꯝꯕꯅꯤꯗ꯫ ꯏꯄꯥ ꯂꯥꯛꯑꯗꯕꯅꯤ ꯆꯠꯂꯝꯃꯣ ꯆꯣ꯫ ꯊꯕꯥꯇꯣꯟꯅ ꯀꯔꯤ ꯍꯥꯏꯕ? ꯇꯥ ꯄꯤꯁꯛ ꯏꯄꯥ ꯍꯥꯏꯕ? ꯅꯪꯕꯨ ꯅꯆꯥ ꯂꯩꯇꯦ ꯄꯥꯈꯪꯅꯦ ꯍꯥꯏꯗꯥꯏ? ꯑꯁ ꯍꯪ ꯑꯩꯁꯨ ꯃꯇꯥꯡ ꯆꯥꯗꯅ ꯍꯦꯛ ꯂꯥꯟꯈ꯭ꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯏꯆꯥꯅꯣꯗꯣ? ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯥꯈꯠꯈꯤꯕꯁꯤꯅ꯫ ꯆꯠꯂꯣ ꯆꯣ ꯏꯕꯨꯡꯉꯣ ꯅꯪ ꯑꯝꯇ꯫ ꯍꯦꯔ ꯄꯥꯕ ꯑꯩꯕꯨ ꯅꯆꯥꯅꯗꯦ ꯀꯥꯏꯗ? ꯑꯣ ꯏꯃꯥ ꯑꯩꯁꯦ ꯑꯩꯈꯣꯏ ꯄꯥꯕꯅ ꯃꯥꯒꯤ ꯃꯆꯥ ꯅꯠꯇꯦ ꯍꯥꯏꯔꯤꯕ꯫ ꯑꯩꯁꯦ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯑꯗꯨꯗꯤ? ꯑꯩ ꯉꯥꯎꯔꯦꯗ꯫ ꯑꯣ ꯅꯃꯥꯒꯤ ꯃꯆꯥ ꯅꯪꯅ? ꯅꯪꯗꯤ ꯑꯩꯅ ꯄꯣꯛꯄ ꯅꯠꯇꯦ ꯅꯃꯥꯅ ꯄꯣꯛꯄꯅꯤ꯫ ꯁꯣꯏꯗ꯭ꯔꯦꯗꯅ ꯉꯁꯤ ꯑꯩ꯫ ꯑꯁꯨꯝꯅ ꯀꯟꯅ ꯋꯥ ꯍꯥꯏꯅꯔꯛꯄꯗꯨꯗ ꯅꯍꯥꯟꯒꯩ ꯐꯥꯔꯒ ꯉꯥꯏꯕ ꯅꯨꯄꯤꯁꯤꯡꯗꯣ ꯑꯣꯝꯖꯤꯜꯂꯛꯏ꯫ ꯍꯥꯏ ꯍꯅꯨꯕꯥ ꯅꯪ ꯅꯔꯣꯆꯨꯞ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯄꯥꯈꯪ ꯁꯥꯗꯅ ꯅꯨꯄꯤꯒꯁꯨ ꯀꯣꯏꯔꯤ꯫ ꯃꯪꯅ ꯈꯨꯠꯅ ꯂꯥꯡꯕ ꯐꯪꯂꯕ ꯅꯪꯅ ꯍꯦ ꯅꯨꯄꯤ ꯅꯪꯁꯨꯅꯤ ꯌꯥꯝ ꯉꯝꯃꯦ ꯍꯥꯏꯁꯤꯅꯤ꯫ ꯉꯥꯏꯈꯣ ꯍꯥꯏꯖꯒꯦ ꯑꯩ꯫ ꯑꯗꯨꯝꯅ ꯊꯕꯥꯇꯣꯟꯗꯗꯤ ꯉꯥꯡꯕꯤꯅꯨ꯫ ꯑꯩꯁꯦ ꯇꯁꯦꯡꯅ ꯄꯥꯈꯪ꯫ ꯑꯃꯨꯛꯀꯁꯨ ꯍꯥꯏꯌꯦ ꯄꯥꯕ ꯅꯪ ꯑꯗꯩꯗꯤ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ꯫ ꯄꯤꯁꯛ ꯃꯌꯥꯝꯅ ꯅꯔꯣꯟ ꯆꯨꯝꯕ ꯌꯥꯗꯕꯒꯤ ꯄꯤꯁꯛꯄꯨ ꯐꯨꯔꯝꯃꯤ꯫ ꯊꯕꯥꯇꯣꯟꯁꯨ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯊꯕꯥꯇꯣꯟ ꯃꯥꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯤ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯇꯨ꯫ ꯅꯨꯄꯤ ꯑꯃꯅ ꯃꯌꯥꯝ ꯀꯩꯅꯥ ꯀꯠꯁꯦ ꯑꯁꯤꯒꯨꯝꯕꯁꯦ ꯃꯤꯠꯅ ꯏꯈꯣꯡꯅ ꯎꯔꯕꯣꯛꯇ ꯁꯨꯝ ꯇꯨꯃꯤꯟ ꯂꯩꯊꯣꯛꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯌꯥꯝꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯉꯥꯏꯈꯣ ꯃꯌꯥꯝ ꯋꯥꯐꯝ ꯈꯤꯇ ꯍꯥꯏꯖꯒꯦ꯫ ꯄꯥꯕꯕꯨ ꯀꯩꯅꯥ ꯀꯠꯄꯤꯅꯨ꯫ ꯃꯥꯡꯗ ꯎꯔꯤꯕ ꯑꯍꯜ ꯑꯁꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄ ꯏꯄꯥꯅꯤ꯫ ꯏꯄꯥꯅ ꯃꯇꯝ ꯈꯔꯁꯦ ꯁꯤꯒꯨꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯝꯃꯤ꯫ ꯑꯩꯗꯤ ꯁꯦꯡꯅ ꯈꯪꯗꯦ꯫ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯌꯦꯡꯗꯨꯅ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯒꯤ ꯄꯥꯕꯨ ꯃꯇꯨꯡ ꯑꯁꯨꯝꯅ ꯇꯧꯍꯟꯖꯔꯔꯣꯏ꯫ ꯏꯈꯨꯠ ꯂꯣꯟꯅꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ꯫ ꯅꯨꯄꯤ ꯑꯃꯅ ꯃꯌꯥꯝ ꯍꯟꯗꯛꯀꯤꯗꯤ ꯉꯥꯛꯄꯤꯔꯁꯤ꯫ ꯃꯇꯨꯡ ꯇꯧꯔꯛꯂꯕꯗꯤ ꯑꯩꯈꯣꯏꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨꯀꯣ꯫ ꯏꯇꯩꯃ ꯍꯥꯏꯅ ꯀꯧꯒꯦꯀꯣ꯫ ꯏꯇꯩꯃ ꯅꯪꯒꯤꯁꯨ ꯗꯥꯗ ꯂꯩꯔꯝꯅꯤ꯫ ꯀꯅꯥꯅ ꯀꯔꯤꯅꯣ ꯈꯪꯗꯅ ꯍꯅꯨꯕ ꯑꯃꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯌꯥꯔꯛꯏꯁꯤꯕꯨ ꯏꯇꯩꯃꯁꯤ ꯏꯌꯥꯗ ꯌꯥꯕ ꯅꯨꯄꯤꯔꯣ? ꯏꯇꯩꯃꯁꯦ ꯁꯃꯥꯖꯀ ꯑꯃꯠꯇ ꯀꯤꯕ ꯐꯥꯎꯗꯕ꯭ꯔꯣ? ꯊꯥꯡꯉꯩ ꯁꯦꯡꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯥꯇꯣꯟ ꯑꯣꯏꯅ ꯂꯧꯁꯤꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯏꯇꯩꯃ ꯈꯔ ꯈꯖꯤꯛ ꯑꯣꯏꯔꯁꯨ ꯈꯟꯊꯍꯟꯅꯤꯡꯉꯤ꯫ ꯏꯕꯨꯡꯉꯣ ꯅꯅꯥꯎꯋꯩꯗꯤ ꯏꯇꯩꯃꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯏꯇꯩꯃ ꯍꯣꯏꯒꯨꯝꯕ ꯀꯌꯥ ꯂꯩꯕꯅ ꯅꯨꯄꯤꯒꯤ ꯐꯖꯈ꯭ꯔꯕ ꯁꯛꯇꯝꯁꯦ ꯂꯣꯏꯅ ꯃꯥꯡꯊꯍꯜꯂꯤ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯏꯃꯥꯅꯤ꯫ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯧꯒꯤ ꯂꯤꯆꯠ ꯆꯠꯄꯤꯌꯨ꯫ ꯑꯩꯒꯤ ꯏꯄꯥꯁꯤꯁꯨ ꯃꯍꯤꯛ ꯑꯃꯅꯤ꯫ ꯉꯁꯤꯗꯩꯗꯤ ꯑꯩꯒꯤ ꯏꯄꯥꯁꯦ ꯃꯆꯥꯏꯅ ꯏꯇꯩꯃꯒꯤ ꯅꯅꯥꯛꯇ ꯊꯥꯖꯔꯛꯔꯣꯏꯒꯦ꯫ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯅ ꯌꯨꯝꯕꯨ ꯉꯥꯛꯄꯤꯌꯨ ꯏꯇꯩꯃꯁꯨ꯫ ꯌꯥꯔꯦ ꯇꯣꯛꯂꯣ꯫ ꯄꯂꯩꯐꯝ ꯂꯩꯇꯕꯤ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕꯤ ꯑꯩꯅ ꯈꯟꯊꯍꯧꯗꯕꯗꯒꯤꯗꯤ ꯉꯁꯤ ꯑꯩꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯂꯤꯕꯁꯦ꯫ ꯏꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯏꯟꯗꯕꯤ ꯑꯩꯗꯤ ꯃꯇꯝ ꯆꯨꯞꯄꯗ ꯏꯀꯥꯏꯕ ꯅꯪꯕꯇꯅ ꯑꯩꯒꯤ ꯊꯧꯗꯥꯡ ꯑꯣꯏꯔꯒꯅꯤ꯫ ꯁꯃꯥꯖ ꯑꯁꯤꯗ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯎꯍꯩꯗ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯁꯦ ꯎꯗꯅꯕ ꯏꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯇꯩꯃ ꯑꯍꯜ ꯑꯣꯏꯔꯁꯨ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯑꯩꯒꯤ ꯏꯄꯥꯁꯦ ꯅꯅꯥꯎ ꯄꯨꯖꯈ꯭ꯔꯒꯦ꯫ ꯌꯥꯏꯐꯕ ꯄꯤꯁꯛꯄꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯃꯄꯥꯅ ꯑꯌꯣ ꯑꯩꯅ ꯀꯣꯞꯄꯦꯗ ꯑꯩ ꯊꯕꯥꯇꯣꯟꯗꯣ ꯅꯨꯡꯗꯤ ꯅꯨꯡꯁꯤꯕꯅꯤꯍꯦ꯫ ꯑꯃꯨꯛꯀ ꯄꯣꯛꯀꯦꯔꯣ? ꯇꯥꯅꯤꯡꯗꯦ ꯋꯥꯌꯨ ꯉꯥꯡꯒꯅꯨ꯫ ꯉꯁꯤꯗꯩꯗꯤ ꯄꯥꯈꯪ ꯍꯦꯛ ꯁꯥꯔꯗꯤꯅꯦ ꯑꯩ ꯐꯠꯇꯦ ꯍꯥꯏ ꯅꯨꯄꯥ꯫ ꯁꯨꯛꯇꯥꯁꯤꯗꯤ꯫ ꯅꯣꯡ ꯅꯤꯅꯤꯔꯣꯝ ꯍꯧꯈ꯭ꯔꯦ꯫ ꯊꯕꯥꯇꯣꯟ ꯏꯀꯥꯏꯕꯅ ꯀꯩꯊꯦꯜ ꯊꯣꯛꯄ ꯉꯝꯗ꯭ꯔꯤ꯫ ꯃꯃꯥꯅꯁꯨ ꯉꯥꯡꯕꯤ꯫ ꯊꯕꯥꯇꯣꯟ ꯃꯁꯥꯒꯤ ꯑꯔꯥꯜꯕ ꯈꯪꯖꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯊꯕꯥꯇꯣꯟ ꯃꯄꯨꯔꯣꯏꯕꯒꯤ ꯃꯈꯣꯡꯗ ꯇꯨꯗꯨꯅ ꯃꯣꯏ ꯗꯥꯗꯥ ꯑꯩ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ꯫
ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯇꯧꯔꯔꯣꯏꯌꯦ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯅꯪꯅ ꯍꯥꯏꯕ ꯏꯟꯗꯕꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯀꯥꯏ ꯐꯤꯔꯨ ꯈꯨꯝꯃꯦ ꯑꯩꯒꯤ ꯆꯪꯖꯐꯝꯗꯤ ꯃꯣꯏꯇꯥꯗ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯒ ꯆꯠꯈ꯭ꯔꯕ ꯅꯪꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯏꯐꯝꯗ ꯍꯜꯂꯛꯏ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯦꯟꯅꯕꯗ ꯋꯥꯔꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯕ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯕꯗꯤ ꯅꯪ ꯋꯥꯅꯤ ꯅꯪꯒꯤ ꯅꯅꯤꯡꯇꯝꯈꯣ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯑꯩ ꯄꯦꯟꯖꯔꯒꯦ ꯑꯩꯗꯤ ꯅꯪꯕు ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯃꯣꯏ ꯊꯤꯕꯤꯌꯣ ꯈꯪꯕꯤꯌꯣ ꯑꯩꯕꯨ ꯍꯥꯏꯕ ꯏꯟꯗꯕꯤ ꯑꯩꯗꯤ ꯑꯩ ꯀꯩꯁꯨ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯄꯥꯝꯗ꯭ꯔꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯦꯟꯖꯔꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯉꯥꯛꯄꯤꯕ ꯊꯑꯣꯏꯒꯤ ꯇꯧꯈꯤꯕ ꯇꯥꯀꯣ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯅꯉꯛ ꯍꯥꯏꯒꯠꯇꯨꯅ ꯆꯠꯈꯤꯕ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯍꯥꯏꯕ ꯀꯔꯤꯒꯨꯝꯕ ꯁꯣꯏꯈꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯉꯝꯒꯅꯤ ꯁꯣꯏꯈꯤꯕ ꯍꯥꯏꯕꯁꯤꯗꯤ ꯈꯪꯍꯧꯗꯕ ꯃꯤꯀꯨꯞꯇ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯑꯔꯥꯟꯕ ꯍꯥꯏꯕꯁꯤꯗꯤ ꯈꯪꯅ ꯈꯪꯅ ꯑꯔꯥꯟꯕ ꯊꯕꯛꯇꯨꯗ ꯇꯧꯔꯤꯕ ꯅꯪꯗꯤ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯅꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯏꯟꯗꯕꯤ ꯂꯝꯀꯦꯠ ꯂꯝ ꯍꯥꯏꯕꯤ ꯅꯪꯗꯤ ꯑꯩꯒꯤ ꯈꯣꯡꯌꯥꯒꯤ ꯎꯐꯨꯟꯕꯛ ꯑꯣꯏꯅꯤꯡꯗꯦ ꯃꯆꯥꯅꯨꯄꯤ ꯊꯣꯛꯂꯛꯇꯨꯅ ꯄꯥꯕꯥ ꯏꯃꯥ ꯂꯥꯛꯏꯔꯣ ꯏꯃꯥ ꯅꯪ ꯅꯍꯥꯟꯈꯩ ꯀꯩꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇ꯭ꯔꯤꯅꯣ ꯑꯩ ꯏꯃꯥ ꯎꯗꯕꯗ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯄꯥꯕꯁꯨ ꯑꯗꯨꯝ ꯀꯞꯄꯤ ꯏꯃꯥ ꯅꯪ ꯆꯠꯈ꯭ꯔꯅꯨꯀꯣ ꯃꯤꯒꯤꯗꯤ ꯃꯃꯥꯅ ꯂꯨꯅ ꯇꯧꯕꯤ ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯩꯅ ꯂꯩꯅ ꯀꯩꯐꯝ ꯂꯩꯖꯗꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯃꯥ ꯏꯆꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏꯌꯦ ꯅꯪꯕꯨ ꯅꯆꯥ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕ꯭ꯔꯣ ꯍꯥ ꯅꯆꯥ ꯂꯩꯔꯤꯕꯤ ꯅꯪꯅ ꯑꯇꯣꯞꯄ ꯂꯝ ꯂꯥꯟꯕꯅ ꯏꯆꯥꯗꯒꯤ ꯍꯦꯟꯅ ꯈꯟꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯉꯛꯄꯅꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯑꯁꯨꯝꯅ ꯉꯥꯡꯅꯔꯝꯃꯤ ꯄꯥꯔꯤ ꯏꯃꯥꯅ ꯃꯆꯥꯒꯤ ꯌꯦꯡꯗꯨꯅ ꯊꯕꯥꯕꯨ ꯌꯨꯝꯗꯨꯗ ꯂꯩꯕꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯅꯪꯕꯨ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯕꯗꯤ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ ꯏꯆꯥꯁꯤꯅ ꯃꯃꯥ ꯂꯩꯅ ꯂꯩꯅ ꯏꯃꯥ ꯀꯧꯕ ꯐꯪꯗꯕꯒꯤ ꯑꯋꯥꯕꯗꯣ ꯑꯩ ꯐꯪꯍꯟꯅꯤꯡꯗꯦ ꯏꯆꯥꯁꯤꯒꯤ ꯈꯜꯂꯒ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕꯗꯤ ꯌꯥꯏ ꯑꯗꯨꯒ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯛꯂꯕꯗꯤ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ ꯏꯄꯨꯔꯣꯏꯕꯒꯤ ꯈꯣꯡꯌꯥꯒꯤ ꯏꯐꯨꯜꯗ ꯏꯈꯣꯛ ꯊꯛꯇ ꯍꯥꯞꯆꯒꯦ ꯌꯨꯝꯒꯤ ꯂꯦꯡꯗ꯭ꯔꯤꯕ ꯃꯧ ꯑꯃ ꯑꯣꯏꯅ ꯏꯆꯥꯕꯨ ꯂꯦꯡꯗꯅ ꯀꯣꯟꯖꯒꯦ ꯏꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯄꯥꯔꯤꯅ ꯊꯕꯥꯇꯣꯟꯕꯨꯗꯤ ꯃꯆꯥꯒꯤ ꯈꯜꯂꯒ ꯉꯥꯛꯄꯤꯈꯤ ꯑꯗꯨꯕꯨ ꯊꯕꯥꯇꯣꯟ ꯃꯉꯣꯟꯗꯗꯤ ꯍꯥꯟꯅꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅ ꯇꯧꯕꯤꯈꯤꯗ꯭ꯔꯦ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯏꯟꯗꯕꯤ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯂꯩꯅ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕꯒ ꯄꯥꯡꯈꯛ ꯑꯣꯏꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯗꯅ ꯋꯥꯅ ꯂꯦꯟꯈꯤ ꯋꯥꯔꯧꯈ꯭ꯔꯦ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯍꯥꯏꯕ ꯏꯟꯗꯕꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗꯨ ꯄꯥꯔꯤ ꯃꯍꯥꯛꯅ ꯊꯕꯥꯇꯣꯟ ꯃꯥꯁꯨ ꯃꯁꯥꯅ ꯇꯧꯖꯈꯤꯕꯗꯨ ꯈꯪꯗꯨꯅ ꯋꯥꯅ ꯂꯦꯟꯈꯤ